ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯃꯥꯏꯊꯣꯡꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯁꯤꯒꯨꯝ ꯍꯌꯦꯡ ꯐꯥꯎꯕ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯇꯠꯇꯅ ꯍꯪꯕ ꯃꯤꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯍꯪꯂꯤꯕ? ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯤꯡꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯍꯛꯆꯥꯡ ꯃꯥꯅ ꯋꯥꯔꯕꯁꯨ ꯋꯥꯈꯜ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯁꯨꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯪꯈꯣꯟꯕꯤ꯫ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯊꯔꯣꯏ ꯆꯥꯝꯂꯤ꯫ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃꯗꯤ ꯌꯥꯎꯔꯤꯕ ꯊꯔꯣꯏꯁꯤꯡꯗꯨ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯨꯗ ꯍꯥꯞꯂꯒ ꯆꯥꯝꯂꯤ꯫ ꯃꯄꯥ ꯀꯨꯟꯖꯣ ꯊꯣꯡꯒꯥꯜꯗꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯪꯈꯣꯟꯕꯤꯅ "ꯑꯦ ꯕꯥꯕꯥ, ꯀꯩꯅꯣ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏꯗꯨꯕꯣ?" "ꯍꯩ ꯄꯦꯝꯃ, ꯅꯪꯒꯤ ꯊꯔꯣꯏ ꯆꯥꯝꯕꯒ ꯂꯩ, ꯁꯣꯝꯗ ꯉꯥꯛꯇ ꯂꯥꯛ꯫ ꯊꯔꯣꯏꯁꯤꯡꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯏꯄꯥ ꯆꯥꯝꯕꯁꯨ ꯆꯥꯝꯕꯤꯒꯦ." "ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯀꯩꯗꯧꯔꯒꯦ ꯕꯥꯕꯥ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯁꯤꯕꯣ? ꯀꯩꯅꯣꯕ ꯈꯥꯎꯗ ꯌꯥꯎꯔꯤꯁꯤ?" "ꯉꯥ ꯑꯌꯥꯏꯕꯅꯤ꯫ ꯅꯅꯦꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩ꯫ ꯃꯥꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯦ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯇꯥꯟ ꯆꯥꯅ ꯑꯩꯒ ꯊꯦꯡꯅꯕꯗꯨꯗ ꯃꯄꯥ ꯆꯥꯔꯅ ꯄꯤꯔꯝꯂꯤ꯫ ꯌꯦꯡꯉꯨ, ꯉꯥꯁꯤꯡꯁꯦ ꯐꯖꯅ ꯌꯥꯏꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯀꯪꯅ ꯐꯧꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯗꯣ ꯏꯅꯦꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯄꯤꯔꯛꯏꯁꯤꯕꯣ? ꯃꯣꯏꯒꯤ ꯆꯥꯅꯕꯗꯤ ꯂꯩꯍꯧꯔꯤꯖꯥꯠꯂꯣ?" "ꯑꯗꯨꯒ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯄꯤꯔꯛꯂꯕꯅꯦꯗꯅ ꯇꯥꯞ ꯂꯧꯁꯤꯜꯂꯒ ꯂꯥꯛꯄꯅꯤꯗꯅ." "ꯑꯗꯨꯝꯕꯗꯣ ꯇꯧꯅꯨ ꯍꯥꯏꯕ ꯕꯥꯕꯥ꯫ ꯃꯤꯅ ꯍꯨ ꯍꯥꯞꯄꯒ ꯄꯤꯔꯛꯑꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯛꯀꯗꯣꯏꯔꯣ?" "ꯍꯩ ꯑꯄꯪꯕꯤꯁꯤꯗꯤ, ꯏꯄꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤꯅꯦ꯫ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯕꯁꯤꯗ ꯅꯅꯦꯗꯨꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯄꯁꯤꯕꯣ? ꯀꯨꯏꯁꯨ ꯀꯨꯏꯔꯦꯗꯅ ꯁꯤꯒꯨꯝꯕꯁꯤ ꯆꯥꯗꯕ꯫ ꯅꯪꯁꯨ ꯊꯔꯣꯏ ꯈꯨꯜꯂꯤꯅꯤꯒ ꯑꯗꯒꯤ ꯐꯤ ꯑꯃꯨꯛ ꯁꯥꯔꯤꯅꯤꯒ ꯑꯃꯨꯛ ꯌꯣꯜꯂꯤꯅꯤꯒ ꯇꯧꯗꯅ ꯂꯩ꯫ ꯁꯨꯃꯥꯏꯅ ꯉꯥ ꯌꯥꯏꯊꯣꯛꯂꯒ ꯁꯦꯝꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯦ꯫ ꯑꯗꯨꯅ ꯅꯅꯦꯅ ꯄꯤꯔꯛꯂꯤꯁꯦ ꯌꯥꯝ ꯐꯔꯦ." "ꯍꯣꯏꯁꯦ, ꯑꯗꯨꯗꯤ ꯕꯥꯕꯥ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ꯫ ꯏꯅꯦꯅ ꯄꯤꯔꯛꯄ ꯉꯥꯁꯤ ꯊꯥꯛꯂꯒ ꯀꯥꯡꯁꯣꯏ ꯍꯥꯎꯅ ꯊꯣꯡꯂꯒꯦ." "ꯍꯣ ꯊꯣꯡꯂꯨ꯫ ꯃꯅꯤꯡꯗ ꯍꯧꯕ ꯎꯃꯣꯔꯣꯛꯁꯤꯡꯗꯣ ꯐꯖꯕ ꯌꯥꯝ ꯄꯥꯜꯂꯕꯅꯤ꯫ ꯃꯗꯨ ꯑꯃ ꯃꯦꯠꯂꯒꯅꯦ ꯆꯥꯊꯣꯛꯁꯤ ꯏꯄꯥ ꯏꯆꯥ." "ꯍꯣꯏ ꯕꯥꯕꯥ, ꯊꯔꯣꯏꯗꯣ ꯑꯩꯅ ꯈꯔ ꯆꯥꯝꯕ ꯍꯧꯔꯝꯂꯕꯅꯤ꯫ ꯑꯔꯦꯝꯕꯗꯣ ꯄꯥꯕꯅ ꯈꯔ ꯆꯥꯝꯕꯤꯌꯨꯕ." "ꯍꯣꯏ ꯆꯥꯝꯒꯦ꯫ ꯁꯣꯝꯗ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯌꯨꯝ ꯍꯣꯡꯂꯛꯄ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯗꯨ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯦꯕꯥꯡ ꯑꯃꯗ ꯃꯥꯅ ꯊꯣꯛꯄ ꯌꯦꯡꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯦꯝꯆꯥ ꯏꯁꯧ ꯍꯥꯏꯐꯦꯠ ꯂꯥꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯧꯒꯠꯂꯣꯅ ꯍꯥꯏꯔꯤꯁꯦ ꯃꯅꯥꯗꯕꯨ ꯍꯥꯞꯇꯈꯩ ꯇꯨꯝꯗꯅ ꯂꯩꯌꯦꯕ꯫ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯅꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯣꯏꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯁꯤ." "ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ? ꯇꯨꯝꯂꯤꯕ ꯑꯉꯥꯡꯁꯤꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯤ ꯉꯥꯎꯔꯒ ꯆꯠꯂꯣꯏꯗ꯭ꯔో? ꯃꯃꯥ ꯅꯪꯁꯨ ꯋꯥꯈꯜꯗꯤ ꯐꯅ ꯇꯥꯕ ꯃꯥꯜꯂꯒ ꯀꯔꯥꯏꯗꯅꯣꯃ ꯁꯤꯔꯩ ꯆꯠꯂꯤ ꯍꯩ." "ꯆꯠꯅꯤ꯫ ꯁꯤꯔꯩꯗꯒ ꯅꯠꯇꯦ꯫ ꯈꯔ ꯂꯩꯔꯒꯅꯦ ꯅꯈꯣꯏ ꯅꯄꯥ ꯅꯆꯥ ꯉꯥꯡꯅꯕꯗ ꯂꯝꯕꯤꯗ ꯊꯣꯛꯂꯒ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒꯅꯦ ꯉꯥꯎꯔꯒ ꯆꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ." "ꯃꯃꯥ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ꯫ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕꯁꯦ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯅꯆꯥꯅꯨꯄꯥꯁꯦ ꯁꯍꯔꯒꯤ ꯌꯨꯝꯗꯗꯤ ꯃꯃꯥꯅꯕꯨ ꯉꯥꯎꯁꯤꯟꯅꯕ ꯃꯌꯥꯝꯗꯨꯒ ꯄꯨꯜꯂꯒ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯤ꯫ ꯉꯥꯎꯁꯤꯟꯅꯕ ꯌꯥꯕꯁꯨ ꯉꯥꯎꯁꯤꯟꯅꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯁꯍꯔꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯁꯤꯗ ꯏꯪꯈꯣꯜꯁꯤ ꯂꯩꯔꯒ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ? ꯀꯥꯟꯗꯦ, ꯆꯥꯛ ꯊꯣꯡꯗꯨꯅꯕ ꯇꯧ꯫ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ꯫ ꯅꯪꯒ ꯋꯥ ꯉꯥꯡꯅꯔꯨꯗꯅ ꯀꯥꯟꯅꯔꯦ꯫ ꯆꯠꯂꯣ, ꯆꯥꯛ ꯊꯣꯡꯗꯨꯅꯕ ꯇꯧ꯫ ꯑꯩ ꯊꯦꯡꯈꯤꯅꯤ." "ꯏꯟꯁꯥꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯌꯦꯡꯕꯤꯔꯛꯑꯣ꯫ ꯏꯪꯈꯣꯜꯅꯦꯅ ꯂꯩꯕꯥꯛꯁꯤꯡꯁꯤ ꯇꯧꯈꯥꯏꯔꯒ ꯏꯟꯁꯥꯡ ꯈꯔ ꯊꯥꯖꯤꯟꯒꯗꯧꯗꯣ ꯂꯩꯕꯥꯛ ꯃꯆꯤꯠꯁꯦ ꯇꯧꯕꯤꯅꯕ ꯃꯤ ꯐꯥꯎ ꯍꯦꯛ ꯂꯩꯇꯦ꯫ ꯃꯄꯥꯅꯦ ꯃꯆꯥꯅꯦ ꯑꯅꯤꯃꯛꯁꯦ ꯆꯤꯟꯈꯤꯕꯁꯤꯅ." ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯈꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯂꯥꯎꯊꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯒꯠꯈꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯨꯃꯤꯠꯁꯤ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ." "ꯋꯥꯇꯥ ꯌꯧꯈ꯭ꯔꯗꯤ ꯑꯃꯨꯛ ꯆꯤꯡꯗꯔꯣꯗꯅ ꯏꯃꯥ." ꯃꯁꯤ ꯀꯌꯥ ꯅꯪ ꯀꯜꯂꯤꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ꯫ "ꯍꯧꯒꯠꯂꯣ! ꯑꯁꯨꯛ ꯆꯥꯈ꯭ꯔꯁꯦ ꯐꯩꯖꯨꯞꯀ ꯆꯨꯞꯆꯤꯟꯗꯅ ꯃꯁꯤ ꯂꯥꯛꯇ ꯆꯤꯡꯊꯣꯛꯀꯦ꯫ ꯍꯧꯒꯠꯂꯣꯗꯤꯀꯣ, ꯍꯧꯒꯠꯂꯣꯗꯅ." "ꯏꯃꯥꯁꯤꯗꯤꯕ ꯉꯟꯅ ꯍꯧꯒꯠꯂ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯨ? ꯀꯩꯁꯨꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯨꯝꯃꯒ ꯂꯩꯕꯁꯤ ꯀꯌꯥꯝ ꯀꯥꯏꯔꯒꯦ?" "ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯔꯒ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯀꯁꯦ ꯈꯔ ꯇꯧꯊꯣꯛꯄ ꯃꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯦ꯫
ꯆꯠꯂꯅ ꯁꯨꯝ ꯂꯩꯔꯤꯕꯗꯣ ꯅꯣꯏ ꯅꯄꯥ ꯆꯥꯒꯦꯅ ꯇꯨꯝꯂꯤꯕ꯭ꯔꯣ ꯍꯥ ꯄꯥꯕꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯑꯩꯅ ꯐꯅ ꯉꯥꯎꯁꯟꯅꯔꯁꯨ ꯍꯤꯡꯆꯥꯕ ꯅꯠꯇꯦ ꯏꯃꯥ ꯃꯆꯤꯟꯁꯤ ꯑꯗꯨꯝ ꯈꯨꯝꯃꯤꯅꯤ ꯃꯁꯦ ꯍꯦ ꯍꯧꯒꯠꯂꯛꯑꯣ ꯊꯨꯅ 이마네 ꯀꯌꯥꯝ ꯁꯥꯎꯔꯛꯀꯅꯨ ꯀꯣ ꯁꯠ ꯍꯧꯒꯠꯂꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯗꯧꯅꯤ ꯍꯧꯒꯠꯂꯣ ꯑꯁ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯒ ꯑꯩꯉꯣꯟꯗ ꯍꯧꯒꯠꯂꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣꯕ ꯁꯤꯕꯣ ꯄꯦꯜꯂꯤꯍꯦ ꯑꯣꯏ ꯁꯍꯔꯒꯤ ꯌꯨꯝꯗꯨꯗ ꯏꯆꯟ ꯂꯩꯖꯔꯨꯒꯦꯁꯨ ꯌꯥꯗꯦ ꯃꯣꯏ ꯁ꯭ꯋꯥꯏ ꯇꯤꯟ ꯀꯥꯡ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯥꯡ ꯑꯃꯨꯛ ꯁꯦꯝꯃꯦ ꯇꯜꯂꯤꯍꯦ ꯑꯣꯏ ꯕꯤꯠꯀ ꯂꯩꯖꯗꯦ ꯁꯅꯥꯌꯥꯏ ꯇꯟ ꯍꯧꯒꯠꯂꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯏ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯍꯥꯏꯐꯦꯠꯀ ꯌꯦꯡꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯂꯦꯝꯕ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯁꯅꯥꯌꯥꯏ ꯊꯕꯛ ꯑꯃꯇ ꯆꯠꯃꯤꯟꯅꯧꯁꯤ ꯂꯥꯛꯑꯣ ꯀꯩ ꯊꯕꯛꯅꯣ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤ ꯀꯣꯛ ꯉꯥꯎꯔꯤꯀꯥꯟꯁꯤꯗ ꯏꯁ ꯌꯥꯍꯧ ꯊꯦꯡꯅ ꯑꯗꯨꯝ ꯍꯧꯕ ꯅꯪꯅ ꯇꯨꯝꯁꯤꯠ ꯐꯥꯗꯦꯒ ꯈꯨꯅꯝꯁꯤ ꯊꯥꯖꯤꯜꯂꯛꯀꯅꯤ ꯍꯩ ꯀꯥꯏꯗꯅꯣꯅꯦ ꯂꯦꯝꯕ ꯅꯪꯅ ꯆꯠꯂꯨꯁꯦꯅ ꯍꯧꯔꯤꯕꯗꯨꯕꯨ ꯈꯨꯜꯁꯤꯒꯤ ꯃꯔꯣꯏꯕꯗ ꯊꯔꯣꯏ ꯌꯣꯟꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯣꯏꯗꯒꯤ ꯊꯔꯣꯏ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯍꯩ ꯏꯕꯨꯡꯉꯣ ꯅꯇꯥꯎꯅ ꯊꯕꯛ ꯆꯠꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔ ꯅꯪꯕꯨ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯃꯤꯅ ꯍꯧꯕ ꯊꯕꯛꯇꯤ ꯆꯠꯅꯤꯡꯂꯝꯃꯣꯏꯅꯦ ꯍꯥ ꯁꯣꯏꯇ꯭ꯔꯤ ꯁꯣꯏꯀꯠꯀꯤ ꯅꯃꯥꯟꯅꯕ ꯃꯤ ꯃꯥꯟꯗꯕꯁꯤꯡꯗꯨꯅ ꯍꯧꯕꯗꯤ ꯅꯊꯨꯟ ꯊꯥꯡꯒꯠꯇꯅ ꯆꯦꯟꯈꯤꯅꯤ ꯑꯁ ꯂꯦꯝꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯒꯠ ꯉꯥꯡꯉꯅꯤ ꯂꯥꯛꯑꯣꯍꯦ ꯂꯩꯊꯗ ꯅꯪ ꯂꯩꯍꯧ ꯆꯠꯂꯣ ꯍꯣꯏ ꯅꯪꯁꯨ ꯏꯁꯧꯗꯤ ꯐꯖꯅ ꯂꯥꯡꯉꯤ ꯅꯈꯣꯏ ꯏꯄꯥꯝꯅ ꯋꯥ ꯉꯥꯡꯂꯤꯉꯩꯗ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯣꯏ ꯑꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯥꯡꯂꯛ ꯅꯈꯣꯟꯅꯤꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯏꯆꯥꯎ ꯍꯪꯉꯣꯏꯅ ꯒꯣꯒꯣ ꯈꯣꯡꯗꯨ ꯃꯥꯜꯂꯤ ꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯤꯅꯤꯅꯦ ꯍꯥ ꯀ꯭ꯋꯥꯛꯅ ꯂꯣꯛ ꯈꯨꯕꯦꯡ ꯃꯥꯟꯈꯩ ꯀꯌꯥꯝ ꯂꯥꯞꯀꯦ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯕꯣ ꯇꯜꯂꯤ ꯊꯔꯣꯏ ꯂꯩꯕ ꯀꯥꯏ ꯑꯔꯦꯝꯕꯗ ꯂꯣꯛ ꯊꯨꯡꯅꯕ ꯊꯕꯛ ꯑꯗꯨꯏ ꯁꯔꯨꯛ ꯉꯥ ꯑꯣꯏꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯑꯣ ꯉꯥꯒꯤ ꯃꯍꯥꯎꯅ ꯑꯃ ꯊꯔꯣꯏꯒꯤ ꯃꯍꯥꯎꯅ ꯑꯃ ꯈꯨꯜꯁꯤꯗꯅꯦ ꯆꯪꯈꯣꯟꯕꯤꯒꯤ ꯊꯔꯣꯏ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯈꯪꯉꯕꯣ ꯀꯩꯅꯣ ꯊꯣꯡꯉ ꯌꯣꯜꯂꯤꯕ ꯍꯥꯏꯁꯤꯕꯣ ꯌꯣꯟꯗꯦ ꯑꯍꯤꯡꯕꯗꯨꯅꯤ ꯃꯔꯛꯇꯗꯤ ꯑꯊꯣꯡꯕ ꯌꯣꯟꯕꯁꯨ ꯌꯥꯎꯕꯅꯤ ꯈꯪꯗꯦꯗ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯌꯣꯟꯕꯩꯔ ꯀꯩꯅꯣ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯂꯩꯅꯩ ꯑꯩꯁꯨ ꯂꯩꯗꯣꯏꯁꯤꯅꯤ ꯐꯖꯕꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯈꯣꯡꯕꯥꯟꯒꯤ ꯏꯁꯤꯡ ꯑꯅꯩꯕꯗꯨꯅ ꯏꯔꯨꯖꯕꯗ ꯂꯣꯏ ꯉꯧꯔꯝꯃꯅꯤ ꯑꯗꯒꯤ ꯊꯔꯣꯏ ꯈꯨꯟꯕꯒꯤ ꯈꯨꯆꯤꯟ ꯈꯨꯌꯥꯒꯗꯣ ꯀꯔꯤ ꯉꯥꯛꯇ ꯍꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯐꯖꯩ ꯍꯥꯏꯅꯦꯕ ꯍꯥ ꯃꯤꯡꯅꯒ ꯆꯪꯈꯣꯟꯕꯤꯒꯥꯏ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯖꯧꯗ ꯃꯁꯛꯇꯨ ꯎꯔ ꯈꯪꯅꯤ ꯅꯣꯏ ꯁꯍꯔꯒꯤ ꯅꯨꯄꯤꯒ ꯍꯦꯟꯄꯣꯟꯇꯤ ꯈꯪꯉꯦꯗꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯆꯪꯈꯣꯟꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝꯗꯣ ꯍꯦꯛ ꯎꯕꯗ ꯏꯪ ꯂꯥꯎꯏ ꯊꯣꯡꯒꯥꯜ ꯆꯪꯐꯝꯗꯨꯗ ꯃꯈꯜ ꯌꯥꯝꯗꯕ ꯂꯩ ꯀꯌꯥ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤ ꯃꯪꯒꯣꯜꯗꯨꯗ ꯀꯨꯟꯖꯣꯟꯅ ꯐꯝꯂꯒ ꯊꯔꯣꯏꯁꯤꯡꯗꯣ ꯄꯣꯂꯥꯡꯗ ꯈꯟꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯁꯅꯥꯌꯥꯏꯅ ꯑꯁꯤꯔꯣ ꯆꯪꯈꯣꯟꯕꯤ ꯍꯥꯏꯁꯦ ꯌꯥꯝ ꯆꯪꯈꯣꯜꯂꯤ ꯑꯁꯤꯗꯤ ꯍꯅꯨꯕ ꯊꯤꯅꯨꯕ ꯑꯣꯏꯔꯝꯃꯤ ꯑꯁ ꯅꯪ ꯃꯤ ꯇꯥꯅꯤ ꯈꯨꯔꯥ ꯊꯔꯣꯏ ꯈꯔ ꯂꯩꯒꯦ ꯍꯩ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯅꯕ꯭ꯔꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯃꯥ ꯂꯥꯛꯀꯅꯤ ꯑꯗ ꯏꯆꯦꯗ ꯍꯥꯞꯅꯕꯅ ꯏꯃꯥꯅ ꯂꯩꯔꯨꯁꯨ ꯂꯥꯛꯄꯅꯤ ꯑꯣꯍꯣ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯍꯩ ꯕꯦꯝꯃ ꯃꯤ ꯂꯥꯛꯏꯅꯤ ꯅꯪ ꯆꯥꯛꯇꯣ ꯏꯄꯥꯕꯨ ꯃꯍꯨꯠ ꯁꯤꯟꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯟꯖꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯌꯥꯏꯗꯤ ꯅꯥꯀꯟ ꯑꯣꯟꯊꯣꯛꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩ ꯆꯪꯈꯣꯟꯕꯤ ꯏꯃꯨꯡꯗꯒꯤ ꯇꯍꯥꯠ ꯊꯣꯛꯂꯛꯏ ꯇꯥꯂꯦꯝꯕ ꯊꯔꯣꯏ ꯂꯩꯒꯦ ꯍꯥꯏꯔꯣ ꯑꯧ ꯏꯆꯦꯒꯤ ꯍꯥꯞꯅꯕ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯃꯪꯒꯣꯜꯁꯦ ꯀꯥꯈꯠꯂꯛꯑꯣ ꯁꯨꯃꯥꯡꯗ ꯁꯨꯝ ꯂꯦꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯣꯏ ꯁꯅꯥꯌꯥꯏ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯣꯏ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯃꯉꯛꯀ ꯂꯩꯗꯅ ꯌꯦꯡ ꯂꯩꯁꯤꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯌꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯆꯪꯈꯣꯟꯕꯤꯅ ꯃꯪꯒꯣꯜꯗ ꯊꯔꯣꯏ ꯈꯟꯗꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯁꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯋꯥꯏ ꯇꯥꯔꯤꯕ 14 ꯄꯥꯟꯕ ꯊꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯒꯨꯝꯂꯕꯤ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯁꯝꯖꯤꯈ꯭ꯔꯁꯨ ꯅꯥꯀꯟꯗ ꯇꯥꯔꯛꯂꯤ ꯁꯅꯥꯌꯥꯏ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯌꯦꯠꯂꯤꯕ ꯁꯝꯖꯤꯈ꯭ꯔ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯛꯂꯤ ꯅꯥꯀꯟꯗꯒꯤ ꯂꯦꯟꯕꯅ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ ꯀꯩꯅꯣ ꯂꯦꯝꯕ ꯂꯨꯈꯝꯁꯤꯗ ꯑꯗꯨꯀꯥꯟ ꯊꯥꯔꯛꯏꯗꯨꯕ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯡꯁꯤꯗ ꯇꯜꯂꯤ ꯅꯪꯁꯤꯗꯤ ꯇꯟꯅꯤ ꯅꯪ ꯂꯥꯛꯑꯣ ꯃꯪꯒꯣꯜꯗ ꯀꯥꯈꯠꯁꯤ ꯃꯣꯔꯥꯒ ꯊꯥꯔꯒ ꯊꯝꯃꯤꯁꯤ ꯎꯗ꯭ꯔꯣ ꯏꯕꯥꯅꯤ ꯐꯝꯅꯕꯅꯤ ꯂꯥꯛꯑꯣ ꯁꯅꯥꯌꯥꯏ ꯆꯪꯈꯣꯟꯕꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯂꯦꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯈꯨꯅꯤꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯤ ꯇꯥꯂꯦꯝꯕ ꯑꯩꯅ ꯈꯟꯗꯣꯛꯂꯤꯁꯤꯡꯁꯦ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯏꯆꯦꯒꯤꯅ ꯍꯥꯏꯕꯗꯨꯗ ꯐꯖꯕ ꯉꯥꯛꯇꯗꯤ ꯈꯟꯗꯣꯛꯄꯅꯤ ꯌꯥꯔꯅꯤꯗ ꯏꯆꯦꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯅꯪꯒꯤ ꯊꯔꯣꯏꯁꯨ ꯆꯥꯕ ꯐꯪꯉꯗꯤꯅ ꯅꯍꯥꯟꯗꯩꯅ ꯍꯥꯏꯔꯛꯏꯁꯦ ꯈꯨꯜ ꯃꯌꯥꯝꯁꯤꯗ ꯅꯨꯡꯁꯤꯕꯤꯕꯒꯤ ꯂꯦꯞꯇꯅ ꯂꯩꯕꯤꯕꯁꯤꯗ ꯑꯩꯁꯨ ꯊꯔꯣꯏꯒꯁꯦ ꯄꯥꯠ ꯃꯆꯥꯔꯣꯝꯗ ꯆꯠꯂꯒ ꯈꯨꯜꯂꯤ ꯄꯣꯠꯅꯤꯗ
ꯀꯥꯏꯗꯒꯤ ꯅꯣꯡꯃ ꯍꯦꯛ ꯌꯣꯜꯍꯧꯗꯕꯗ ꯃꯌꯥꯝꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯥꯡ ꯃꯆꯥ ꯈꯩꯅꯕꯤ ꯍꯦꯜꯂꯤ ꯂꯥꯏ ꯌꯥꯎꯕ ꯑꯗꯣ ꯅꯪꯒꯤ ꯃꯔꯛꯇ ꯊꯣꯡꯂꯒ ꯌꯣꯟꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏ ꯇꯨ ꯁꯤꯗꯒꯤ ꯁꯛ ꯐꯖꯕ ꯌꯥꯝ ꯆꯤꯡꯒꯤ ꯑꯃ ꯐꯝꯃꯤꯁꯦ ꯃꯥꯗꯤ ꯑꯃꯨꯛꯐꯥꯎ ꯆꯥꯖꯔꯝꯈꯤꯔꯣꯏ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯊꯕꯛ ꯐꯅ ꯆꯤꯜꯂꯁꯨ ꯑꯝꯇ ꯊꯣꯡꯉꯨ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯩꯁꯤ ꯌꯣꯜꯂꯤꯔ ꯍꯥ ꯃꯌꯥꯝꯒꯤ ꯊꯣꯡꯕꯗꯤ ꯉꯝꯂꯔꯣꯏꯌꯦ ꯇꯥ ꯂꯦꯝꯕꯅ ꯊꯣꯡꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯈꯣꯏ ꯈꯛ ꯆꯥꯅꯕꯒꯤ ꯊꯣꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯁꯨ ꯎꯗ꯭ꯔꯤ ꯈꯨꯜꯁꯤꯒꯤ ꯃꯤꯔꯣ ꯅꯠꯇꯦ ꯈꯨꯜꯁꯤꯗꯒꯤꯗꯤ ꯅꯠꯇꯦ ꯂꯩꯕꯨꯗꯤ ꯂꯩꯕ ꯅꯠꯇꯦ ꯑꯁ ꯀꯩꯅꯣ ꯉꯥꯡꯉꯤꯁꯤꯕꯣ ꯂꯦꯝꯕ ꯅꯪ ꯑꯝꯇ ꯐꯖꯅ ꯍꯥꯏꯌꯨ ꯀꯩꯅꯣꯅꯤ ꯏꯇꯥꯎꯁꯦ ꯁꯍꯔꯗꯒꯤ ꯈꯨꯜꯁꯤꯗ ꯍꯣꯡꯉꯒ ꯂꯩꯕꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯏꯇꯥꯎꯁꯤꯒ ꯇꯤꯟꯅꯔꯛꯄꯅꯤ ꯁꯅꯌꯥꯏ ꯀꯧꯕꯅꯤ ꯃꯕꯨꯛꯀꯗꯤ ꯌꯥꯝ ꯐꯈ꯭ꯔꯕ ꯃꯔꯝ ꯆꯠꯇꯕꯨ ꯈꯔ ꯂꯨꯗꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯂꯦꯝꯕ ꯅꯪ ꯃꯤ ꯌꯣꯟꯕ ꯌꯥꯝ ꯍꯩꯕ꯭ꯔꯕꯨ ꯑꯩ ꯀꯄꯛꯆꯅꯤꯀꯣ ꯁꯨꯝ ꯏꯀꯥꯏꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯇꯥꯂꯦꯝꯕ ꯑꯩ ꯊꯔꯣꯏ ꯍꯥꯞꯅꯕ ꯈꯥꯎ ꯃꯆꯥ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯍꯦꯛ ꯂꯧꯔꯥ ꯍꯣꯏ ꯌꯥꯏꯌꯦ ꯁꯅꯌꯥꯏ ꯏꯀꯥꯏꯔꯦ ꯈꯪꯕꯅ ꯆꯪꯈꯣꯟꯕꯤꯁꯨ ꯋꯥ ꯊꯩꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅꯤ ꯁꯅꯌꯥꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ ꯑꯌꯣ ꯍꯤꯡꯆꯥꯕꯣ ꯊꯣꯠꯆꯅꯧꯖꯕ ꯑꯩꯉꯣꯟꯗꯕꯨ ꯀꯤꯅꯁꯨꯔꯤꯗꯣ ꯉꯥꯎꯕ꯭ꯔꯅ ꯅꯣꯏ ꯅꯄꯥꯒꯤ ꯊꯣꯠꯆꯅꯧꯖꯕ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯍꯥ ꯑꯇꯩ ꯃꯃꯥꯡꯗ ꯉꯥꯡꯉꯁꯨ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡꯗ ꯉꯥꯡꯗ꯭ꯔꯗꯤ ꯌꯥꯔꯝꯃꯔꯣꯏꯕꯅ ꯑꯩ ꯀꯌꯥꯝ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯃꯥꯏꯒꯁꯦ ꯕꯪꯕꯪ ꯁꯥꯒꯠꯂꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯒ ꯅꯣꯛꯁꯤꯜꯂꯝ ꯆꯪꯈ꯭ꯔꯤꯗꯣ ꯑꯩꯁꯦ ꯌꯥꯝ ꯑꯣꯛꯇꯕꯣꯏ ꯎꯔꯝꯃꯣꯏꯗ꯭ꯔꯕ ꯎꯔꯝꯃꯣꯏꯗ꯭ꯔꯕ ꯏꯁ ꯅꯪꯕꯨ ꯉꯁꯥꯏꯗꯩꯗꯤ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯈꯣꯡꯕꯥꯟ ꯏꯁꯤꯡꯅ ꯅꯩꯕ ꯏꯔꯨꯖꯕ ꯑꯗꯩ ꯀꯛꯏ ꯅꯨꯡꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯕꯨ ꯃꯪꯗꯔꯅꯤ ꯇꯥꯈꯤꯕꯗꯣ ꯁꯅꯌꯥꯏꯅ ꯂꯦꯝꯕꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯉꯁꯥꯏꯒꯤꯗꯣ ꯁꯣꯏꯈꯤꯕꯅꯤ ꯑꯩꯅ ꯁꯣꯏꯕ ꯃꯇꯨꯡꯗ ꯍꯥꯏꯔꯅꯨꯀꯣ ꯇꯨꯃꯤꯟꯅ ꯐꯝ ꯃꯤꯅꯥꯏ ꯃꯥꯟꯕ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕꯗꯣ ꯆꯤꯟꯒ ꯑꯃꯨꯛ ꯃꯦꯟꯁꯤꯜꯂꯤ ꯊꯔꯣꯏ ꯃꯤꯅꯤ ꯅꯪꯁꯦ ꯅꯪꯕꯨ ꯈꯔ ꯌꯣꯜꯂꯦꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕꯁꯤꯗꯤ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯆꯪꯈꯣꯟꯕꯤ ꯏꯃꯨꯡꯗꯒꯤ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯑꯅꯤꯁꯤꯅ ꯃꯪꯒꯣꯜꯁꯤꯗ ꯑꯃꯨꯛ ꯅꯝꯅꯔꯒ ꯂꯩꯁꯤꯅ ꯇꯥꯂꯦꯝꯕ ꯈꯥꯎꯁꯤꯗ ꯊꯔꯣꯏꯁꯤꯡꯁꯦ ꯍꯥꯞꯄꯛꯑꯒꯦ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦ ꯈꯨꯠꯅ ꯄꯥꯏꯈ꯭ꯔꯣ ꯆꯪꯈꯣꯟꯕꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯁꯅꯌꯥꯏꯅ ꯑꯣꯏꯅ ꯇꯥꯞ ꯂꯧꯏ ꯂꯦꯝꯕꯗꯤ ꯃꯇꯥꯎꯒꯤ ꯃꯑꯣꯡꯗꯨꯗ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯂꯦꯝꯕꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯨꯝ ꯂꯩꯍꯧꯔꯦ ꯁꯅꯌꯥꯏꯅ ꯊꯔꯣꯏ ꯊꯣꯡꯉꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯑꯩ ꯉꯥꯏꯗꯣꯏꯅꯤ ꯂꯦꯝꯕꯅ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯏ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯅꯤ ꯃꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯗꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯕꯅꯤ ꯅꯪꯅ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯖꯤꯜꯂꯗꯅ ꯄ꯭ꯔꯞ ꯂꯥꯛꯑꯣ ꯑꯁ ꯆꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯂꯨꯕ ꯃꯤ ꯃꯥꯡꯁꯤꯗ ꯅꯪꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯥꯜꯂꯤꯕꯣ ꯂꯦꯝꯕ ꯆꯤꯡꯒꯅꯨ ꯍꯥꯏꯕꯅꯤ ꯇꯨꯒꯤ ꯇꯧꯋꯦ ꯍꯥꯏꯒ ꯂꯦꯝꯕ ꯑꯣꯏꯃ ꯂꯦꯝꯕꯅ ꯆꯤꯡꯂꯒ ꯆꯠꯄꯗꯨꯗ ꯁꯅꯌꯥꯏꯗꯨ ꯃꯈꯣꯡ ꯀꯔꯟ ꯆꯟꯁꯤꯟꯅꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯦ ꯁꯅꯌꯥꯏ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯇꯥꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯂꯦꯡꯗꯅ ꯂꯩ ꯆꯪꯈꯣꯟꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯌꯥꯏꯅ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯁꯤꯕꯨ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯂꯦꯝꯕ ꯍꯥꯏꯕ ꯍꯨꯏ ꯑꯁꯤꯕ ꯃꯥꯟꯕ ꯅꯪ ꯁꯣꯛꯄ꯭ꯔꯣ ꯃꯨꯛꯊ꯭ꯔꯨꯕꯤꯒꯥꯁꯦ ꯂꯣꯏ ꯇꯥꯔꯦ ꯇꯥ ꯁꯅꯌꯥꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯡꯗꯣ ꯁꯣꯛꯄ꯭ꯔꯣ ꯃꯥꯅꯤ ꯁꯅꯌꯥꯏ ꯍꯥꯏꯕ ꯌꯥꯔꯦꯉꯣ ꯈꯨꯗꯤ ꯃꯆꯥ ꯑꯃ ꯊꯤꯖꯤꯟꯕꯒꯤ ꯄꯤꯁꯟꯅꯕꯤꯒ ꯇꯧꯏ ꯁꯠ ꯍꯧꯒꯠꯂꯣ ꯏꯆꯦꯗꯣ ꯂꯥꯛꯑꯝꯃꯅꯤ ꯍꯥꯏꯕꯅꯤ ꯁꯅꯌꯥꯏ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯅꯌꯥꯏ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤꯡꯗꯨ ꯄ꯭ꯔꯕꯞ ꯈꯨꯟꯖꯤꯜꯂꯒ ꯂꯦꯝꯕꯗꯨ ꯃꯁꯥ ꯁꯥꯒꯟꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯤ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯇꯒ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯤ ꯁꯅꯌꯥꯏ ꯃꯃꯥꯡꯗ ꯑꯁꯨꯝꯅꯃꯨꯛ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯅꯨꯄꯤ ꯑꯃꯠꯇ ꯎꯕ ꯌꯥꯗꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯒ ꯂꯛꯅꯗꯧꯒꯤ ꯇꯧꯔꯒ ꯂꯩꯕ ꯁꯅꯌꯥꯏꯅꯤ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯀꯤ ꯏꯪꯇꯞꯄꯤ ꯂꯦꯝꯖꯕꯤ ꯃꯇꯧꯗꯨꯅ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ ꯍꯣꯏ ꯈꯔ ꯆꯤꯡꯉꯗꯤ ꯌꯥꯔꯦ ꯂꯝꯕꯤ ꯌꯧꯔꯦ ꯈꯨꯗꯤ ꯊꯤꯖꯤꯟꯕꯒꯤ ꯅꯥꯕꯗꯤ ꯉꯁꯥꯏ ꯐꯔꯝꯃꯅꯤ ꯍꯨꯏꯊꯤꯗꯨ ꯇꯧꯔꯤ ꯅꯪꯅ ꯊꯣꯛꯄ ꯑꯉꯥꯡꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ ꯁꯣꯝꯗꯩꯅꯤ ꯏꯀꯥꯏꯔꯤꯗꯣ ꯅꯪꯅꯗꯤ ꯀꯩꯝ ꯈꯪꯉꯝꯃꯣꯏꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅ ꯅꯃꯥꯟꯅꯕꯒꯤ ꯏꯪꯒꯤ ꯏꯔꯥꯡꯒ ꯀꯩꯝ ꯈꯪꯗꯦꯕ ꯀꯩ ꯏꯪꯒꯤꯠꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯩꯝ ꯈꯪꯍꯧꯗ꯭ꯔꯦ ꯅꯊꯤ ꯐꯥꯏꯅꯤꯡꯉꯩꯔꯕ ꯁꯅꯌꯥꯏ ꯃꯃꯤꯠꯇꯨ ꯐꯩꯅ ꯂꯦꯝꯕꯗ ꯌꯦꯡꯂꯛꯏ ꯂꯦꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ ꯈꯪꯉꯤꯗ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯪ ꯑꯩ ꯄꯨꯜꯂꯛꯏꯁꯦ ꯆꯍꯤ 5 ꯑꯃꯨꯛ ꯁꯨꯔꯝꯃꯅꯤ ꯉꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛ ꯐꯥꯎ ꯎꯗ꯭ꯔꯤ
ꯑꯗꯨꯗꯩꯁꯨ ꯊꯑꯣꯏꯅ ꯇꯧꯒꯦ ꯑꯃ ꯇꯧꯏꯅꯤ ꯈꯪꯗꯦ ꯂꯦꯝꯕ ꯑꯩꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯗꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯉꯥꯡꯕ ꯍꯦꯟꯃꯟꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯂꯩꯕꯅꯤ ꯑꯇꯣꯞꯄ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯉꯥꯎꯕ ꯌꯥꯕꯁꯨ ꯉꯥꯎꯔꯨꯔꯦ ꯐꯠꯇꯕ ꯆꯍꯩꯗ ꯃꯌꯥꯝꯁꯨ ꯆꯥꯔꯨꯔꯒ ꯐꯔꯛꯄꯗ ꯉꯥꯏꯔꯤ ꯑꯗꯣ ꯑꯃꯃꯨꯛ ꯆꯥꯗꯧꯔꯤ ꯍꯟꯗꯛꯅ ꯀꯩꯃꯨꯛ ꯆꯥꯗꯣꯏꯕ ꯍꯨ ꯆꯥꯗꯣꯏꯔꯥ ꯍꯦ ꯆꯥꯒꯦꯁꯨ ꯑꯃꯨꯛ ꯆꯥꯕꯗ ꯁꯤꯕꯩ ꯃꯑꯣꯡꯗ ꯆꯥꯎꯀꯣ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯑꯩꯒ ꯄꯨꯜꯂꯒ ꯅꯪ ꯐꯥꯎ ꯁꯦꯟꯅꯕ ꯉꯝꯗꯦꯅ ꯑꯃꯨꯛ ꯉꯥꯡꯀꯅꯤꯕ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯁꯤꯗꯧ ꯂꯩꯔꯗꯤ ꯀꯣꯛ ꯁꯤꯔꯣ ꯈꯦꯆ꯭ꯔꯤꯒꯗꯣ ꯆꯥꯅꯤꯡꯉꯤ ꯈꯔ ꯀꯞꯁꯜ ꯂꯥꯎꯁꯟꯅꯔꯒ ꯉꯥꯛꯇꯪꯃꯨꯛ ꯌꯥꯎꯔꯍꯟꯈꯤꯒꯦ ꯈꯨꯅꯤꯡꯁꯤꯅ ꯆꯣꯞ ꯂꯥꯎ ꯍꯟꯖꯤꯜꯂꯛꯀꯅꯤ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯟꯗꯛ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯈꯪꯉꯕ ꯁꯤꯅꯕꯒꯤ ꯅꯠꯇꯦ ꯍꯤꯡꯅꯕ ꯑꯗꯨꯁꯨ ꯋꯥꯈꯛ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯂꯩꯕꯗꯣ ꯈꯪꯉꯦꯗꯅ ꯑꯗꯨꯝꯕ ꯑꯁꯥ ꯌꯥꯝ ꯁꯥꯒꯠꯆꯔꯨꯅꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛ ꯀꯥꯏꯖꯅꯤ ꯅꯪꯒꯨꯝ ꯑꯣꯛꯇꯕ ꯅꯨꯄꯥꯗꯒ ꯌꯥꯕꯤꯔꯛꯇꯧ ꯃꯤ ꯅꯠꯇꯦ ꯆꯤꯡꯈ꯭ꯔꯕ ꯂꯩꯀꯥꯏ ꯈꯨꯜꯁꯤꯒꯤ ꯅꯨꯄꯥꯈꯩꯅ ꯐꯥꯎ ꯀꯣꯏꯕ ꯉꯝꯗ꯭ꯔꯤꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯥꯅ ꯅꯩꯁꯟꯒꯦꯒ ꯇꯧꯔꯤ ꯑꯗꯨꯒꯗ ꯈꯪꯗꯦ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯆꯪꯈꯣꯟꯕꯤꯗ ꯉꯥꯎꯔꯦ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯝ ꯉꯥꯎꯔꯦ ꯍꯧꯖꯤꯛꯁꯨ ꯉꯥꯎꯔꯦ ꯊꯥꯖꯗ꯭ꯔ ꯌꯦꯡꯒꯦꯔꯥ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯌꯦꯡꯒꯦꯔ ꯅꯣꯏ ꯅꯄꯥ ꯂꯋꯥꯏ ꯇꯥꯡꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯀꯩꯅꯣ ꯈꯪꯗꯦꯅꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯈꯔ ꯉꯥꯎꯕ ꯍꯧꯔꯛꯄꯒꯤ ꯑꯁꯨꯝꯕ ꯄꯛꯇꯕꯁꯦ ꯉꯥꯡꯒꯅꯨꯅ ꯀꯦꯔꯛꯀꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥꯌꯥꯏ ꯋꯥ ꯃꯈꯥ ꯇꯥꯗ ꯅꯣꯛꯂꯒ ꯆꯠꯂꯤ ꯂꯦꯝꯕꯁꯨ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯌꯥꯏ ꯆꯪꯈꯣꯟꯕꯤ ꯎꯅꯖꯅꯕ ꯍꯥꯏꯗꯅ ꯊꯔꯣꯏ ꯂꯩꯕ ꯇꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨꯁꯨ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯝꯃꯤ ꯁꯍꯔꯗꯁꯨ ꯑꯃꯨꯛ ꯐꯥꯎ ꯆꯠꯁꯦꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯆꯪꯈꯣꯟꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯅꯤꯡꯒꯤ ꯄꯥꯠ ꯃꯆꯥ ꯂꯩꯔꯤꯕꯗꯣꯝꯗ ꯊꯔꯣꯏ ꯈꯨꯟꯕ ꯊꯣꯛꯂꯛꯏ ꯃꯇꯥ ꯂꯩꯁꯅꯥꯁꯨ ꯄ꯭ꯔꯕꯛ ꯆꯦꯟꯊꯣꯔꯛꯏ ꯊꯣꯡꯒꯥꯜ ꯑꯅꯤ ꯑꯍꯨꯝ ꯂꯥꯜꯂꯒ ꯂꯩꯕꯅ ꯆꯪꯈꯣꯟꯕꯤꯁꯨ ꯂꯩꯁꯅꯥꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯉꯥꯏꯅꯍꯟꯗ꯭ꯔꯦꯗꯅ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯉꯥꯏꯔꯒ ꯂꯩꯕꯗꯣ ꯏꯀꯥꯏꯌꯦꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯦꯟꯊꯣꯔꯛꯑꯕꯅꯤ ꯏꯁ ꯕꯦꯝꯃ ꯑꯩꯗꯤꯅꯦ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯪ ꯉꯥꯏꯕꯁꯦ ꯍꯩꯅꯕꯤ ꯑꯣꯏꯔꯦ ꯉꯁꯤ ꯉꯥꯏꯗꯕꯗ ꯆꯠꯇꯣꯏꯁꯦ ꯍꯩꯅꯗꯦ ꯑꯣꯏꯕ ꯅꯪꯒꯤꯗꯣ ꯑꯩꯗ ꯅꯣꯛꯅꯕ ꯃꯥꯜꯂꯤꯀꯣ ꯏꯀꯥꯏꯕ ꯍꯦꯟꯅ ꯄꯤꯔꯤꯕ ꯀꯥꯏꯗꯨꯅꯦꯕ ꯑꯗꯨꯏꯁꯨ ꯀꯩꯝ ꯈꯟꯕꯤꯗꯦ ꯑꯗꯨ ꯆꯪꯈꯣꯟꯕꯤ ꯄꯥꯠ ꯃꯆꯥꯗꯣ ꯏꯁꯤꯡ ꯆꯥꯎꯔꯝꯃꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯉꯔꯥꯡ ꯅꯣꯡ ꯈꯔ ꯆꯨꯈꯤꯕꯗꯨꯗ ꯏꯁꯤꯡ ꯆꯥꯎꯔꯝꯒꯗ꯭ꯔꯅ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯦ ꯍꯦꯔꯥ ꯏꯁꯤꯡ ꯆꯥꯎꯔꯝꯃꯁꯨ ꯃꯅꯥꯛꯇ ꯂꯧꯕꯨꯛ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯑꯗꯨꯒꯤ ꯈꯨꯜꯂ ꯂꯣꯏꯔꯦ ꯏꯕꯥꯅꯤ ꯁꯨꯔꯤꯕꯨ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯇꯨꯡꯒꯣꯜꯁꯦ ꯊꯟꯅꯕ ꯈꯨꯜꯂꯛꯑꯁꯤ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯌꯥꯏꯅꯦ ꯆꯪꯈꯣꯟꯕꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯅꯪꯁꯦ ꯅꯨꯄꯥꯁꯨ ꯀꯅꯥꯝꯇ ꯀꯣꯏꯕ ꯎꯗꯦ ꯍꯥꯏꯔꯛꯄꯕꯨꯗꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕꯨ ꯀꯩꯒꯤꯅꯣꯝꯇ ꯀꯣꯏꯗ꯭ꯔꯤꯁꯦ ꯊꯔꯣꯏ ꯃꯌꯥꯝ ꯈꯨꯜꯂꯒ ꯅꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯅꯪꯕꯣ ꯂꯩꯁꯅꯥ ꯏꯕꯦꯝꯃ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣ ꯃꯌꯥꯝ ꯃꯦꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯒ ꯀꯣꯏꯕ ꯀꯥꯎꯔꯦꯗ ꯄꯥꯕꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯁꯤꯜꯂꯦ ꯑꯁ ꯈꯪꯗꯦꯗ ꯈꯟꯖꯜꯂꯨꯔꯗꯤ ꯋꯥꯈꯜꯁꯦ ꯄꯨꯕꯒ ꯉꯝꯗ꯭ꯔꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯑꯣꯏꯔꯁꯨ ꯅꯪꯅ ꯈꯜꯂꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯅꯤ ꯑꯗꯣ ꯑꯃꯗꯤ ꯊꯝꯕꯅ ꯐꯠꯇ꯭ꯔꯣ ꯆꯍꯤꯗꯤ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯀꯅꯤ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ ꯄꯥꯝꯃꯨꯏ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯈꯪꯉꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯨꯄꯥꯒꯤ ꯋꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯗꯤ ꯑꯝꯇ ꯂꯩꯖꯗꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯇꯨ ꯌꯦꯡꯉꯨ ꯑꯥꯗ ꯆꯤꯡ ꯃꯇꯣꯟꯗ ꯂꯩꯆꯤꯟ ꯃꯌꯥꯝ ꯑꯃ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯐꯖꯗ꯭ꯔꯣ ꯏꯁꯥꯒ ꯄꯥꯜꯂꯒ ꯄꯥꯏꯕ ꯌꯥꯕ ꯑꯣꯏꯔꯗꯤꯕ ꯉꯁꯥꯏꯅ ꯀꯣꯏ ꯄꯥꯏ ꯄꯥꯏꯔ ꯆꯠꯂꯗꯧꯅꯤ ꯄꯥꯏꯅꯤ ꯁꯣꯏꯗꯅ ꯄꯥꯏꯅꯤ ꯁꯣꯝꯗ ꯂꯦꯝꯕꯒ ꯁꯅꯥꯌꯥꯏꯒꯁꯨ ꯂꯝꯕꯤꯗ ꯂꯥꯛꯏ ꯆꯪꯈꯣꯟꯕꯤꯒ ꯂꯩꯁꯅꯥꯒ ꯂꯥꯛꯂꯤꯕꯗꯨ ꯂꯥꯞꯇꯛꯅ ꯎꯏ ꯁꯅꯥꯌꯥꯏꯅ ꯑꯩ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯪꯈꯣꯟꯕꯤꯁꯤ ꯎꯕꯒ ꯑꯩꯒꯤ ꯃꯤꯍꯨꯟꯁꯦ ꯄꯥꯏꯊꯣꯛꯀꯦ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯅꯨꯄꯥ ꯊꯣꯛ ꯅꯥꯏꯒꯤꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯃꯤꯍꯨꯟ ꯄꯥꯏꯊꯣꯛꯄ ꯇꯧ ꯂꯩ ꯌꯦꯡꯕꯗ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯁꯠ ꯍꯥꯏꯖꯤꯜꯂꯨ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕꯗꯨꯅ ꯑꯃꯗ ꯊꯝꯃꯁꯨ ꯅꯪꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯅ ꯑꯣꯏ ꯍꯥꯏꯗꯣꯏꯕ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯁꯨ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔ ꯈꯪꯉꯁꯤꯐꯥꯎ ꯍꯟꯗꯦꯅꯦ ꯑꯩ ꯑꯣꯏꯗꯤ ꯅꯍꯥꯟ ꯍꯟꯗꯣꯛꯑꯅꯤ ꯅꯃꯥꯟꯅꯕꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯃꯤꯗꯣ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯁꯛ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗ ꯍꯥꯏꯕꯤꯕ ꯋꯥꯅꯤꯅꯦ ꯐꯣꯡꯗꯣꯛꯇꯨꯅ ꯁꯨꯝ ꯂꯩꯕꯗꯣ ꯋꯥꯗ꯭ꯔꯣ ꯍꯥ ꯋꯥꯕꯨꯗꯤ ꯋꯥꯏ ꯑꯗ ꯃꯥꯅ ꯑꯩ ꯌꯥꯕꯤꯔꯛꯇꯧ ꯃꯥꯟꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯤ ꯅꯤꯁꯥꯁꯨ ꯌꯥꯝ ꯆꯥꯔꯝꯃꯤꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯇꯩ ꯈꯜꯂꯅꯨ ꯅꯁꯛꯇꯨꯒ ꯌꯨ ꯅꯤꯁꯥ ꯌꯥꯎꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯛꯁꯤꯜꯂꯦꯍꯦ ꯑꯩ ꯀꯧꯕꯤꯒꯦ ꯆꯪꯈꯣꯟꯕꯤ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯁꯣꯝ ꯄꯥꯠ ꯃꯆꯥꯗꯒꯤ ꯊꯔꯣꯏ ꯈꯨꯜꯂꯨꯒꯦ ꯇꯧꯕꯅꯤ ꯇꯥꯂꯦꯝꯕ ꯍꯣꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯊꯪꯅꯕ ꯈꯨꯜꯗ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯄꯣꯠ ꯑꯃ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯅꯣꯡ ꯃꯪꯂꯤꯁꯨ ꯇꯧꯏ ꯅꯣꯏꯅꯤ ꯈꯛꯇ ꯄꯥꯠ ꯃꯆꯥ ꯇꯝꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯇꯣꯏꯗꯣ ꯀꯤꯖꯗ꯭ꯔꯣ ꯂꯩꯁꯅꯥꯅ ꯀꯤꯕꯕꯨꯗꯤ ꯀꯤꯔꯤꯅꯤ ꯀꯩꯅꯣ ꯇꯥꯂꯦꯝꯕ ꯑꯗꯨꯗ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅꯤꯅ
ꯑꯀꯤꯕꯗꯣ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯍꯦꯛꯇ ꯆꯠꯂꯕꯅꯤ꯫ ꯑꯣꯏ, ꯇꯥ ꯂꯦꯝꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯣ? ꯋꯥꯒꯁꯦ ꯀꯌꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯅꯪꯉꯣꯟ ꯌꯦꯡꯉꯤꯁꯤ ꯎꯗ꯭ꯔꯣ ꯅꯪ? ꯍꯥ, ꯎꯗ꯭ꯔꯕ? ꯑꯁ ꯅꯪꯀꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯌꯦꯡꯉꯨꯅꯨ, ꯅꯃꯤꯠꯇꯨ ꯇꯥꯡꯖꯁꯅꯤ꯫ ꯂꯦꯝꯕꯅ ꯀꯤꯔꯗꯤ ꯅꯣꯏ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯎꯒꯦ ꯀꯩꯅꯣ? ꯑꯩꯕꯨꯗꯤ ꯌꯥꯎꯔꯣꯏ ꯇꯨ ꯁꯅꯌꯥꯏꯁꯦ, ꯅꯣꯏ ꯊꯔꯣꯏ ꯈꯨꯟꯕꯗꯣ ꯌꯥꯝ ꯌꯥꯎꯖꯅꯤꯡꯕꯅꯤ, ꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯁꯨ ꯈꯨꯟꯕ ꯆꯠꯇ꯭ꯔꯤꯕꯅꯤ, ꯆꯠꯇ꯭ꯔꯤꯀꯣ ꯁꯅꯌꯥꯏ? ꯍꯥ, ꯑꯧ ꯆꯠꯇ꯭ꯔꯤ꯫ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯃꯤ ꯊꯔꯣꯏ ꯈꯨꯟꯕꯁꯤꯗ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯌꯧꯔꯗꯣꯏꯅꯣ? ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝ ꯂꯧꯔꯤꯅꯦ ꯑꯩꯒꯤꯁꯦ꯫ ꯆꯪꯈꯣꯟꯕꯤ, ꯅꯪꯕꯨ ꯇꯟꯕ꯭ꯔꯅꯦ ꯏꯇꯥꯎꯁꯤꯒ ꯊꯔꯣꯏ ꯈꯨꯟꯃꯤꯟꯅꯕ? ꯍꯥ, ꯇꯜꯂꯗꯤ ꯑꯗꯨꯝ ꯇꯜꯂꯦ ꯍꯥꯏꯌꯨꯗ꯫ ꯀꯩꯁꯨꯝ ꯇꯟꯗꯤꯌꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ, ꯊꯔꯣꯏ ꯈꯨꯟꯕꯗ ꯌꯥꯎꯕꯤꯒꯦ ꯍꯥꯏꯕꯁꯦ, ꯅꯠꯇ꯭ꯔ ꯂꯩꯁꯅꯥ? ꯅꯠꯂꯤ꯫ ꯏꯁ, ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ꯫ ꯇꯥꯂꯦꯝꯕ, ꯑꯗꯨꯗꯤ ꯄꯥꯠ ꯃꯆꯥꯔꯣꯝꯗ ꯆꯠꯂꯁꯤ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯥꯠ ꯃꯆꯥ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯁꯤꯡꯗꯤ ꯆꯥꯎꯔꯝꯗꯦ꯫ ꯂꯦꯝꯕꯅ ꯍꯩꯄꯥꯒ ꯁꯥꯔꯒ ꯆꯪꯈꯣꯟꯕꯤꯒ ꯁꯅꯌꯥꯏꯒ ꯅꯥꯀꯟꯅ ꯊꯔꯣꯏ ꯈꯨꯜꯍꯜꯂꯤ꯫ ꯁꯅꯌꯥꯏꯗꯤ ꯑꯃꯨꯛꯇꯁꯨ ꯊꯔꯣꯏ ꯈꯨꯜꯂꯛꯇꯕꯅ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯟꯗꯅ ꯂꯩꯔꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯊꯥ ꯁꯅꯌꯥꯏ, ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯍꯨꯝꯃꯗꯤ ꯑꯝꯇ ꯊꯦꯡꯅꯔꯔꯣꯏ ꯇꯨ, ꯁꯨꯝꯕ ꯅꯥꯄꯤ ꯃꯔꯛꯁꯦ ꯁꯤꯗ ꯃꯌꯥꯝ ꯅꯞꯄꯒ ꯂꯩꯕꯅꯤ, ꯌꯦꯡꯉꯣ ꯇꯨ, ꯂꯩꯔꯤꯁꯤꯡꯁꯤ ꯎꯕ꯭ꯔꯥ? ꯑꯦ, ꯊꯔꯣꯏꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯇꯕ ꯑꯣꯏꯔꯦ, ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ, ꯃꯣꯏꯗꯤ ꯅꯥꯄꯤ ꯃꯔꯛꯇ ꯅꯞꯄꯒ ꯂꯩꯖꯥꯠꯅꯤꯅ꯫ ꯑꯗꯨꯗꯤ ꯁꯣꯝꯗ ꯅꯥꯄꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯌꯦꯡꯒꯦꯀꯣ꯫ ꯂꯦꯝꯕꯅ ꯍꯣꯏ ꯂꯩꯁꯅꯥ, ꯑꯥꯗ ꯑꯅꯤꯁꯤꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯅꯣꯛꯇꯅ ꯊꯔꯣꯏꯒꯁꯨ ꯈꯨꯟꯃꯤꯟꯅꯔꯤ꯫ ꯅꯪꯕꯨ ꯆꯪꯈꯣꯟꯕꯤꯁꯦ ꯅꯨꯄꯥ ꯀꯣꯏꯅꯤꯡꯕꯒꯤ ꯏꯔꯥꯡ ꯇꯧꯕꯒ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯣ? ꯑꯁ, ꯊꯦꯡꯅꯕꯗꯤ ꯂꯥꯏꯔꯅ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯁꯥꯐꯥꯎ ꯌꯥꯗꯦ ꯇꯥꯂꯦꯝꯕ꯫ ꯑꯦ, ꯌꯥꯝ ꯂꯨꯔꯦꯅꯦ ꯑꯗꯨꯁꯨ꯫ ꯀꯩꯅꯣ ꯅꯪꯅ ꯊꯔꯣꯏ ꯈꯨꯜꯂꯨ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯅꯩꯕꯁꯦ ꯁꯥꯟꯅꯔ ꯂꯩꯗꯨꯅ? ꯅꯃꯥꯟꯅꯕꯤꯁꯤꯗꯤ ꯃꯌꯥꯝ ꯈꯨꯜꯂꯝꯃꯅꯤ, ꯑꯩꯒꯤ ꯏꯇꯧ ꯑꯣꯛꯇꯕ ꯃꯥꯟꯕꯁꯤꯁꯨ ꯐꯥꯒꯤꯗꯒꯤ ꯊꯔꯣꯏ ꯈꯨꯟꯕ ꯍꯩꯈ꯭ꯔꯦ, ꯑꯗꯨꯒ ꯅꯪꯅ ꯏꯁꯤꯡꯒ ꯁꯥꯟꯅꯔ ꯂꯩꯗꯨꯅꯤ, ꯆꯠ ꯈꯨꯜꯂꯨ꯫ ꯇꯥꯂꯦꯝꯕ, ꯅꯪꯁꯦ ꯃꯑꯣꯡ ꯃꯥꯟꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯕꯖꯥꯠꯅꯤꯅ, ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ꯫ ꯇꯥꯂꯦꯝꯕꯗꯤ ꯅꯍꯥꯟꯈꯩ ꯃꯤ ꯃꯥꯡꯗ ꯂꯦꯝꯕ ꯁꯥꯖꯟꯅꯕ ꯑꯣꯏꯔꯝꯃꯤꯗꯅ꯫ ꯍꯩ, ꯑꯗꯨꯅꯕꯨ ꯃꯤꯡꯁꯦ ꯂꯦꯝꯕ ꯍꯥꯏꯅ ꯀꯧꯔꯤꯅꯤ ꯀꯩꯅꯣ꯫ ꯂꯦꯝꯖꯟꯅꯕ ꯀꯧꯔꯗꯤ ꯐꯖꯃꯟꯗꯦꯅ ꯂꯦꯝꯕ ꯑꯣꯏꯅ ꯀꯧꯕꯩ ꯋꯥꯅꯤꯗ꯫ ꯅꯪꯁꯨꯈꯔ ꯂꯩꯔꯗꯤ ꯑꯩꯒꯤ ꯂꯦꯝꯖꯟꯅꯕ ꯃꯇꯧꯁꯤꯗ ꯉꯥꯎꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯁꯨꯝ ꯑꯩꯅ ꯐꯥꯒꯤ ꯇꯧꯁꯟꯅꯔꯒ ꯁꯨꯝ ꯍꯥꯏꯖꯜꯂ ꯂꯣꯏꯔꯦ꯫ ꯏꯁ, ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯥꯎꯗꯣꯏꯕ? ꯇꯥꯂꯦꯝꯕ ꯅꯣꯏꯅ ꯑꯩ ꯉꯥꯎꯁꯤꯜꯂꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ, ꯈꯪꯉꯕ? ꯑꯩꯁꯨ ꯁꯣꯏꯕ ꯁꯥꯔꯒ ꯏꯪꯒꯤꯠ ꯄꯤꯗ꯭ꯔꯗꯤ ꯅꯨꯄꯥ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ꯫ ꯉꯥꯎꯕꯤꯔꯅꯤꯌꯦ, ꯉꯥꯎꯕꯤꯔꯅꯤꯌꯦ, ꯅꯪꯗ ꯉꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯔꯣꯏ ꯕꯣꯔꯥ ꯑꯃ ꯈꯨꯟꯕꯅ ꯐꯔꯦ꯫ ꯀꯥꯟꯗꯦ, ꯊꯔꯣꯏ ꯈꯨꯟꯒꯦ ꯍꯟꯗꯣꯛ, ꯑꯩꯅꯦ ꯃꯁꯛ ꯐꯖꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯗꯦ, ꯀꯨꯏꯅ ꯁꯥꯔꯗꯤ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯔꯛꯀꯅꯤꯕ, ꯍꯟꯗꯣꯛ꯫ ꯃꯈꯣꯏꯗ ꯊꯔꯣꯏ ꯈꯨꯟꯕ ꯌꯥꯕ ꯈꯨꯜꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯅꯥꯄꯤ ꯈꯔ ꯁꯣꯡ ꯃꯔꯛꯇ ꯊꯔꯣꯏ ꯅꯞꯄ꯭ꯔꯥ ꯍꯥꯏꯅ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯜꯂꯤ꯫ ꯀꯩꯅꯣ ꯊꯔꯣꯏ ꯑꯝꯇ ꯅꯞꯇ꯭ꯔꯤꯁꯤꯅ? ꯃꯍꯥꯛꯀꯤ ꯊꯔꯣꯏꯁꯤꯡꯁꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯗꯤ ꯀꯕꯣꯀꯪ ꯅꯥꯄꯤ ꯃꯔꯥꯁꯤꯗꯐꯥꯎ ꯆꯔꯣꯡꯇ ꯅꯞꯄꯝꯒꯅꯤꯕ, ꯊꯑꯣꯏꯒꯤ ꯌꯦꯡꯉꯀꯥꯟꯗꯅ ꯑꯝꯇ ꯂꯩꯔꯝꯃꯣꯏꯕ꯫ ꯑꯦ, ꯀꯩꯅꯣ ꯁꯤꯗꯤ? ꯅꯥꯅꯥ ꯂꯥꯎꯏꯅꯦ, ꯉꯥꯄ꯭ꯔꯨꯝꯂꯣ? ꯍꯩꯃꯥ, ꯁꯤꯠꯀ ꯅꯥꯜꯂꯦ, ꯍꯦꯔꯥ, ꯐꯥꯗꯤ ꯐꯥꯒꯦ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯃꯔꯥꯡꯕꯤꯅꯦ ꯇꯥꯂꯦꯝꯕ, ꯁꯤ ꯑꯣꯏ ꯀꯩꯅꯣ ꯅꯪ ꯂꯩꯗꯨꯕꯣ? ꯏꯃꯥ, ꯑꯁ, ꯉꯛꯇ ꯌꯥꯔꯦ, ꯂꯩꯁꯅꯥ ꯍꯥꯏꯕꯤ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ, ꯁꯤꯕꯨ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯦ, ꯍꯩ ꯂꯪꯊꯣꯛ꯫ ꯏꯃꯥ, ꯑꯁ, ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯦ ꯇꯨ, ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯨ, ꯃꯉꯣꯟꯗ ꯃꯥ ꯂꯪꯁꯤꯜꯂꯛꯄꯅꯦ ꯁꯤ, ꯅꯪ ꯑꯣ, ꯑꯁ, ꯑꯩꯗ ꯀꯥꯈꯠꯂꯧꯔꯒꯦꯗ ꯑꯩꯗ꯫ ꯑꯣꯏꯃꯥ, ꯁꯣꯝꯗ ꯑꯃꯨꯛ ꯂꯪꯁꯤꯜꯂꯦ, ꯇꯥꯂꯦꯝꯕ ꯉꯥꯏꯈꯨꯋꯣ, ꯅꯊꯟꯗ ꯀꯥꯈꯠꯈ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯂꯩꯍꯧꯔꯤꯌꯦ꯫ ꯏꯇꯥ ꯆꯪꯈꯣꯟꯕꯤ, ꯅꯪ ꯑꯗꯨꯋꯥꯏꯗꯅꯦ ꯆꯪꯈꯣꯜꯂꯒ ꯂꯩꯍꯧꯔꯣ, ꯅꯣꯏ ꯂꯩꯔꯤꯗꯣ ꯑꯗꯣꯝꯗ ꯂꯤꯟ ꯑꯃ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯀꯣ꯫ ꯌꯣ, ꯑꯁ, ꯑꯩ ꯉꯝꯃꯔꯣꯏꯕ ꯑꯩ꯫ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯁꯅꯌꯥꯏꯒ ꯆꯪꯈꯣꯟꯕꯤꯒꯁꯨ ꯀꯪꯐꯥꯟꯗ ꯀꯥꯈꯠꯂꯤ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯅ ꯆꯦꯟꯈꯠꯂꯛꯄꯗꯨꯗ ꯐꯅꯦꯛ ꯃꯁꯤꯗꯨ ꯅꯦꯠꯁꯤꯜꯂꯤ꯫ ꯑꯗꯣꯝꯅ ꯅꯦꯠꯁꯤꯟꯕꯗꯨꯗ ꯃꯔꯥ ꯂꯩꯇ ꯐꯅꯦꯛꯇꯨꯁꯨ ꯇꯥꯍꯧꯔꯦ꯫ ꯂꯦꯝꯕꯗꯤ ꯃꯃꯤꯠꯀ ꯂꯪꯊꯣꯛꯂꯒ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯌꯥꯏꯅ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯟꯕꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠ ꯑꯣꯏꯅ ꯈꯨꯝꯃꯛꯏꯁꯤꯕꯣ? ꯁꯣꯏꯔꯦ, ꯅꯪ ꯑꯣꯏꯅ ꯈꯨꯝꯗꯧꯅꯦ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤ, ꯑꯗꯨꯗꯤ ꯈꯨꯠꯁꯤ ꯂꯧꯊꯣꯛꯏ, ꯑꯩ ꯃꯤꯠꯁꯤ ꯑꯣꯏꯅ ꯈꯨꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯤꯠ ꯇꯥꯡꯕ ꯁꯣꯏꯔꯔꯣꯏ꯫ ꯍꯣꯏ, ꯈꯨꯝꯖꯟꯒꯦ꯫ ꯏꯇꯥ ꯂꯩꯁꯅꯥ, ꯀꯩꯅꯣ ꯁꯨꯝ ꯆꯦꯟꯈꯠꯈꯤꯗꯨꯕꯣ? ꯐꯅꯦꯛ ꯇꯥꯍꯧꯔꯦ, ꯐꯅꯦꯛ! ꯍꯣ, ꯐꯅꯦꯛꯇꯣ ꯃꯈꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕ, ꯑꯉꯥꯎꯕꯤ, ꯁꯠ ꯈꯨꯟꯖꯜꯂꯣ꯫ ꯍꯥ, ꯀꯩ ꯍꯥꯏꯕꯅꯣ? ꯐꯅꯦꯛ, ꯍꯥ, ꯐꯅꯦꯛ! ꯍꯣꯏꯃꯥ, ꯐꯅꯦꯛ ꯇꯥꯍꯧꯔꯦ,
ꯍꯦ ꯇꯥꯂꯦꯝꯕ ꯀꯩꯅꯣ ꯅꯪꯅ ꯅꯃꯤꯠ ꯐꯩꯗꯤꯗꯣ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯁ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯄꯥꯡꯈꯣꯛ ꯃꯅꯥꯁꯤꯅ ꯈꯨꯝꯃꯒ ꯐꯅꯦꯛꯁꯤ ꯂꯧꯔꯒꯦ ꯅꯣꯏ ꯀꯅꯥꯝꯇ ꯌꯦꯡꯉꯛꯀꯅꯨꯀꯣ ꯌꯦꯡꯒꯅꯨ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯌꯦꯡꯒꯅꯨ ꯂꯩꯁꯅꯥꯅ ꯐꯅꯦꯛꯇꯣ ꯈꯨꯜꯂꯒ ꯐꯠ ꯂꯥꯎꯅ ꯀꯟꯊꯣꯛꯂꯒ ꯁꯦꯠꯆꯤꯜꯂꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯃꯣꯏꯁꯤꯡꯁꯦ ꯃꯤꯠ ꯎꯏꯁꯤꯜꯂꯤ ꯖꯥꯠꯂꯥ ꯑꯣ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯂꯒꯗꯤ ꯂꯩꯅꯔꯤꯌꯦ ꯑꯁ ꯑꯩꯗꯤ ꯏꯀꯥꯏꯍꯦ ꯑꯣ ꯌꯥꯔꯦ ꯐꯅꯦꯛ ꯈꯨꯜꯂꯦ ꯂꯦꯝꯕꯅ ꯎꯏꯁ ꯃꯤꯇꯥꯡꯉꯝꯅꯤꯗ ꯃꯁꯤꯒꯤ ꯂꯩꯁꯅꯥ ꯍꯥꯏꯕꯤ ꯃꯊꯣꯡ ꯆꯥꯗꯕꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯃꯁꯥꯗ ꯁꯦꯠ ꯐꯅꯦꯛ ꯇꯧꯕ ꯈꯪꯖꯗꯦꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯑꯩꯅ ꯂꯧꯗꯕ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯐꯅꯦꯛ ꯇꯥꯍꯧꯕꯤ ꯂꯩꯁꯥꯕꯤ ꯂꯛꯅꯕꯗ ꯃꯌꯨꯝ ꯄꯥꯟ ꯈꯪꯂꯔꯣꯏ ꯆꯪꯈꯣꯟꯕꯤ ꯐꯅꯦꯛ ꯈꯨꯜꯂꯤ ꯃꯤꯠ ꯈꯨꯝꯃꯤꯁꯤꯝꯇ ꯂꯧꯊꯣꯛ ꯑꯩ ꯀꯣꯛ ꯉꯥꯎꯈꯠꯂꯤ ꯂꯧꯊꯣꯛꯏ ꯀꯣꯛ ꯉꯥꯎꯕ ꯈꯔ ꯐꯔꯕꯣ ꯉꯥꯎꯔꯤꯕ꯭ꯔꯣ ꯇꯁꯦꯡꯅ ꯉꯥꯎꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯇꯥ ꯂꯩꯁꯅꯥꯒꯤ ꯐꯅꯦꯛ ꯇꯥꯍꯧꯕꯗꯨꯗ ꯉꯥꯎꯁꯤꯟꯅꯩꯔꯣ ꯑꯁ ꯑꯗꯨꯃꯥꯏ ꯂꯥꯟꯅ ꯈꯜꯂꯛꯀꯅꯨ ꯑꯩꯗꯤ ꯃꯤꯠ ꯁꯨꯝ ꯈꯨꯝꯖꯤꯜꯂꯒ ꯂꯩꯕꯗꯨꯗ ꯀꯣꯛ ꯉꯥꯎꯏꯅ ꯍꯥꯏꯕꯤ ꯋꯥꯅꯤ ꯑꯗꯣ ꯊꯔꯣꯏꯁꯨ ꯃꯌꯥꯝ ꯈꯨꯜꯂꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯦꯝꯕꯁꯤ ꯄꯨꯔꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯗꯤ ꯅꯃꯥꯟꯅꯕꯤꯁꯦ ꯁꯣꯏꯗꯅ ꯏꯀꯥꯏꯈ꯭ꯔꯅꯤ ꯆꯠꯂꯒꯦꯀꯣ ꯑꯍꯣꯏ ꯑꯁꯤꯁꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅ ꯃꯥꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯔ ꯂꯩꯔꯝꯃꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯜꯂꯨꯕ ꯌꯥꯄꯣꯟꯇꯦ ꯀꯅꯥ ꯈꯪꯅꯤ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯐꯠꯇ ꯃꯤ ꯑꯣꯏꯔꯝꯃꯁꯨ ꯆꯠꯈ꯭ꯔꯦꯅꯦ ꯇꯥꯂꯦꯝꯕꯁꯦ ꯂꯩꯁꯅꯥꯗꯒ ꯃꯤꯆꯤꯒ ꯈꯠꯂꯤꯁꯤꯗꯤ ꯑꯦ ꯑꯃꯁꯤꯁꯨ ꯏꯀꯥꯏ ꯈꯪꯗꯒꯤ ꯅꯣꯛꯁꯤꯜꯂꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯃꯥꯏꯁꯤ ꯀꯌꯥ ꯊꯥꯔꯤ ꯐꯅꯦꯛ ꯇꯥꯍꯧꯕꯤꯁꯤ ꯂꯩꯁꯅꯥ ꯆꯠꯅꯕ ꯇꯧꯁꯤ ꯃꯤ ꯆꯠꯈ꯭ꯔꯤꯗꯣ ꯌꯦꯡꯂꯨꯔꯅꯨ ꯌꯥꯔꯦ ꯑꯣ ꯌꯦꯡꯗꯦ ꯏꯕꯦꯝꯃ ꯌꯦꯡꯉꯁꯨ ꯅꯣꯏꯒꯤꯗꯤ ꯌꯦꯡꯕ ꯅꯠꯇꯦ ꯈꯪꯉꯕꯣ ꯑꯦ ꯀꯩꯅꯣ ꯅꯣꯏꯒꯤꯗꯤ ꯌꯦꯡꯕ ꯅꯠꯇꯦꯗꯤ ꯏꯁ ꯈꯪꯁꯤꯟꯅꯗ ꯇꯧꯔꯅꯨ ꯇꯥ ꯁꯅꯌꯥꯏꯒ ꯅꯪꯒ ꯅꯣꯛꯇꯅ ꯊꯔꯣꯏꯒ ꯈꯨꯟꯃꯤꯟꯅꯕꯗꯣ ꯑꯩꯁꯨ ꯎꯖꯕꯗꯣ ꯑꯗꯩ ꯃꯥꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯃꯤꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯔꯤꯗꯨꯗꯤ ꯌꯥꯔꯤꯗꯨꯗꯤ ꯃꯃꯥꯡꯗ ꯅꯨꯄꯥꯈꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯪꯅ ꯑꯌꯥꯕ ꯄꯥꯎ ꯄꯤꯗ꯭ꯔꯤ ꯑꯗꯨꯅ ꯏꯇꯥ ꯊꯕꯛ ꯈꯟꯕꯤꯒꯤ ꯑꯍꯣꯡꯕꯅ ꯇꯧꯗꯣ ꯑꯩꯁꯨ ꯂꯣꯏ ꯎꯖꯕꯗꯣ ꯇꯧ ꯉꯝꯃꯤꯁꯤꯗꯤ ꯁꯦ ꯇꯨꯡꯒꯜꯁꯤ ꯄꯥꯏꯔꯣ ꯂꯥꯎ ꯆꯠꯄ ꯍꯧꯔꯁꯤ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯈꯔ ꯆꯥꯅꯕ ꯊꯔꯣꯏꯁꯤ ꯀꯛꯁꯤ ꯀꯨꯏꯔꯦ ꯊꯔꯣꯏ ꯆꯥꯗꯕ ꯌꯥꯏꯗꯅ ꯍꯣꯏ ꯌꯥꯏ ꯑꯌꯥ ꯅꯪꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯉꯤ ꯇꯥ ꯁꯅꯌꯥꯏꯅ ꯅꯍꯥꯟꯃꯨꯛ ꯊꯔꯣꯏ ꯊꯣꯡꯂꯒ ꯑꯝꯇ ꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯊꯕꯛ ꯃꯌꯥꯝ ꯍꯣꯠꯅꯔꯤꯉꯩꯗ ꯄꯨꯀꯥꯎ ꯍꯣꯔꯦꯟ ꯊꯔꯣꯏꯁꯦ ꯐꯖꯅ ꯀꯛꯂꯒ ꯍꯌꯦꯡ ꯑꯌꯨꯛ ꯍꯥꯎꯅ ꯊꯣꯡꯊꯒꯦ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯍꯧꯔꯛꯄ ꯇꯥ ꯁꯅꯌꯥꯏꯗꯣ ꯍꯦꯟꯅ ꯉꯥꯎꯅꯕ ꯃꯍꯩ ꯁꯨꯡꯖꯜꯍꯧ ꯑꯁ ꯉꯁꯥꯏꯒꯤꯗꯣ ꯑꯩꯗꯤ ꯏꯀꯥꯏꯍꯦ ꯑꯩꯁꯦ ꯄꯥꯈꯠꯃꯟꯗꯅ ꯐꯅꯦꯛ ꯇꯥꯍꯧꯕꯗꯣ ꯈꯪꯍꯧꯗꯕꯅꯦꯕ ꯉꯁꯥꯏꯗꯒꯤ ꯀꯥꯎꯊꯣꯛꯅꯕ ꯇꯧꯕꯅꯤ ꯁꯨꯝ ꯈꯜꯂꯒ ꯂꯩ ꯏꯀꯥꯏꯕꯅ ꯁꯤꯒꯦ ꯇꯧꯏ ꯑꯩ ꯁꯤꯗꯤ ꯁꯤꯔꯣꯏ ꯌꯥꯔꯦ ꯁꯨꯝ ꯈꯟꯖꯜꯂ ꯂꯩꯔꯅꯤ ꯇꯥ ꯁꯅꯌꯥꯏꯗꯣ ꯑꯩꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯈꯤꯕꯅꯤ ꯇꯥ ꯂꯦꯝꯕꯁꯨ ꯃꯁꯥꯅ ꯈꯪ ꯑꯣꯟꯊꯣꯛꯈ꯭ꯔꯤꯗꯨꯗꯤ ꯍꯣꯏꯗ ꯀꯩꯁꯨꯝ ꯏꯀꯥꯏꯕꯤꯗꯦ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯃꯊꯥ ꯁꯥꯅꯕꯅꯤ ꯑꯗꯣ ꯏꯗꯤ ꯏꯀꯥꯏ ꯂꯥꯛ ꯌꯨꯝ ꯆꯠꯂꯧꯔꯁꯤ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗ ꯂꯦꯝꯕꯒ ꯁꯅꯌꯥꯏꯒꯗꯨ ꯂꯥꯛꯏ ꯂꯦꯝꯕꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯦ ꯁꯅꯌꯥꯏ ꯂꯩꯈꯣꯝ ꯏꯇꯩꯈꯩ ꯃꯌꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯃꯁꯥꯅ ꯃꯣꯠꯅ ꯆꯪꯂꯛꯄꯗꯨꯗ ꯉꯛꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯈꯣꯡ ꯅꯈꯨꯠꯇꯨꯅ ꯂꯩꯈꯣꯝ ꯉꯥꯛꯇ ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯨꯔꯦ ꯊꯔꯣꯏ ꯈꯨꯜꯂꯨꯕꯩꯅꯤ ꯊꯔꯣꯏ ꯈꯨꯜꯂꯨꯕꯩꯅꯦ ꯊꯔꯣꯏꯗꯤ ꯀꯗꯥꯏ ꯃꯤꯗ ꯄꯤꯔꯝꯃꯤ ꯍꯥꯟꯅ ꯑꯃꯨꯛꯇꯁꯨ ꯈꯨꯟꯗ꯭ꯔꯤꯅ ꯁꯨꯝ ꯇꯝꯁꯤꯟꯕꯅꯤ ꯊꯔꯣꯏ ꯈꯨꯟꯕꯁꯦ ꯇꯝꯁꯤꯟꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯌꯥꯏ ꯇꯝꯁꯤꯜꯂꯣ ꯅꯠꯇꯦ ꯅꯪꯅ ꯊꯔꯣꯏ ꯄꯤꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯈꯨꯜꯒꯤ ꯑꯔꯣꯏꯕꯗ ꯂꯩꯕ ꯅꯪꯅꯒ ꯍꯦꯛ ꯊꯔꯣꯏ ꯂꯩꯕ ꯆꯠꯄ ꯂꯩꯁꯥꯕꯤꯗꯨꯗ ꯄꯤꯔꯝꯂꯤꯔꯣ ꯃꯥꯗ ꯄꯤꯔꯝꯃꯤ ꯃꯥꯒꯅꯤ ꯈꯨꯟꯃꯤꯟꯅꯩꯁꯤ ꯂꯦꯝꯕꯁꯨ ꯌꯥꯎꯏ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯁꯤꯕꯨ ꯊꯔꯣꯏ ꯈꯨꯟꯕ ꯍꯩꯅꯤꯡꯉꯛꯏꯕ ꯑꯗꯒꯤ ꯃꯔꯝꯅꯒ ꯃꯣꯛꯂꯛꯏꯁꯦ ꯊꯔꯣꯏ ꯂꯩꯕ ꯇꯣꯏꯅ ꯆꯠꯄꯗꯒꯤ ꯑꯣꯏꯗꯣꯏꯅꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯊꯔꯣꯏ ꯌꯣꯟꯕꯤꯗꯣ ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩ ꯌꯥꯔꯤꯕ ꯑꯩꯗꯤ ꯆꯝꯅ ꯁꯨꯝ ꯈꯨꯟꯕ ꯌꯥꯎꯕꯤꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯥꯕꯩꯗ ꯐꯖꯜꯂꯛꯀꯅꯤꯕ ꯐꯗ ꯌꯥꯔꯤꯕ꯭ꯔꯣ ꯋꯥꯈꯜꯁꯦ ꯈꯔ ꯐꯖꯟꯗ꯭ꯔꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯗ꯭ꯔꯦ ꯑꯣꯏ ꯃꯥꯅ ꯊꯟꯗ ꯐꯥꯎꯔꯣ ꯑꯩ ꯔꯨꯝꯗ ꯂꯨꯔꯨꯈꯤꯒꯦ ꯍꯌꯦꯡꯗꯤ ꯊꯔꯣꯏ ꯂꯩꯔꯨꯁꯣ ꯀꯨꯏꯔꯦ ꯊꯔꯣꯏ ꯆꯥꯗꯕ ꯃꯦꯝꯆꯥ ꯂꯥꯎꯔꯒ ꯂꯩꯍꯧꯏ ꯁꯅꯌꯥꯏ ꯁꯨꯃꯥꯡꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯤ ꯆꯪꯈꯣꯟꯕꯤ ꯆꯥꯛ ꯊꯣꯡꯅ ꯊꯔꯣꯏ ꯀꯛꯂꯤ ꯃꯄꯥ ꯀꯨꯟꯖꯣꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯕꯦꯝꯃ ꯍꯧꯖꯤꯛꯄꯨ ꯊꯔꯣꯏ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ
ꯃꯆꯥ ꯉꯥꯛꯇ ꯆꯥꯎ ꯌꯥꯒꯗ꯭ꯔꯅꯤ ꯅꯪꯕꯣ? ꯍꯧꯖꯤꯛꯀꯤ ꯅꯠꯇꯤꯌꯦ ꯄꯥꯕ, ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯅꯕꯅꯤ. ꯍꯧꯖꯤꯛ ꯀꯛꯂꯒ ꯇꯤꯡꯁꯤꯜꯂꯝꯃꯗꯤ ꯌꯥꯔꯦꯗꯅ. ꯍꯣꯏꯅꯦ, ꯀꯨꯏꯔꯦ ꯏꯆꯥꯅ ꯊꯔꯣꯏ ꯊꯣꯡꯂꯒ ꯆꯥꯈꯤꯗꯕ. ꯏꯄꯥꯁꯤ ꯏꯆꯥꯒꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕꯅꯤ. ꯀꯅꯥꯒꯤ ꯊꯔꯣꯏ ꯑꯃꯨꯛ ꯈꯨꯟꯅꯤ, ꯌꯥꯝꯂꯕ ꯊꯔꯣꯏꯁꯤꯡꯗꯣ ꯑꯃꯨꯛ ꯆꯥꯝꯊꯣꯛꯀꯅꯤ, ꯑꯗꯩꯗꯤ ꯐꯤ ꯑꯃꯨꯛ ꯁꯥꯅꯤ. ꯏꯆꯥꯒꯤ ꯊꯕꯛꯁꯦ ꯀꯟꯈ꯭ꯔ ꯄꯣꯠꯅꯤ. ꯄꯥꯕ ꯏꯕꯥꯅꯤꯈꯛ ꯂꯩꯕꯅꯤꯅ ꯊꯕꯛꯁꯦ ꯈꯔ ꯀꯟꯗ ꯌꯥꯗꯤꯌꯦ. ꯄꯥꯕꯁꯨ ꯍꯛꯆꯥꯡ ꯁꯣꯜꯂꯤ, ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯍꯟꯅꯤꯡꯗꯦ. ꯑꯗꯨꯅ ꯄꯥꯕꯁꯦ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯟꯕꯒꯤꯅꯤ ꯑꯩꯅ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗ꯭ꯔꯤꯁꯦ. ꯏꯆꯥꯗꯅꯤ, ꯏꯄꯥꯅꯤ. ꯏꯆꯥ ꯂꯩꯔꯤꯅ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯤꯕꯅꯤ. ꯀꯗꯥꯏ ꯊꯔꯣꯏꯗꯣ ꯏꯄꯥ ꯀꯛꯄꯤꯔꯒꯦ. ꯆꯐꯨ ꯃꯍꯤꯁꯦ ꯁꯔꯨꯛꯂ ꯃꯥꯜꯂꯦ. ꯍꯣꯏ, ꯁꯤ ꯄꯥꯕ, ꯁ꯭ꯋꯥꯏꯁꯤꯗ ꯈꯔ ꯁꯤꯡꯊꯣꯔꯛꯑꯒꯦ. ꯁꯤꯗ ꯐꯝꯂꯒ ꯀꯛꯑꯣ, ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ. ꯊꯔꯣꯏꯁꯤꯗꯤ ꯌꯥꯝꯃꯤꯍꯦ. ꯃꯤꯒꯤ ꯌꯣꯟꯅꯕꯁꯨ ꯌꯥꯎꯔꯒ ꯄꯨꯟꯅ ꯊꯣꯡꯗꯣꯔꯤꯕꯦꯝꯃ ꯅꯪꯒꯤꯁꯤꯕꯣ. ꯌꯣꯜꯂꯣꯏꯌꯦ, ꯃꯤꯒꯤ ꯄꯤꯗꯣꯏꯅꯤ. ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯕꯗꯨꯒꯤ ꯈꯔ ꯄꯤꯈꯤꯅꯕꯅꯤ. ꯑꯌꯣ, ꯄꯣꯛꯑꯦ. ꯆꯐꯨ ꯃꯍꯤꯅꯒ ꯆꯣꯡꯕꯁꯤꯗꯤ ꯌꯥꯝ ꯁꯥꯏꯅ. ꯅꯪꯕꯨ ꯌꯦꯡꯅ ꯇꯧꯅꯦ. ꯆꯪꯈꯣꯟꯕꯤ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯅꯣꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯁꯨ ꯊꯔꯣꯏꯁꯤꯡꯗꯨ ꯀꯛꯄ ꯂꯣꯏꯔꯗꯨꯅ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯇꯤꯡꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ. ꯆꯥꯛ ꯇꯣꯛꯂꯒ ꯆꯪꯈꯣꯟꯕꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯄꯣꯊꯥꯈ꯭ꯔꯦ. ꯋꯥꯔꯁꯨ ꯋꯥꯏ ꯍꯥꯏꯗꯕꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯆꯪꯈꯣꯟꯕꯤꯗꯨ ꯀꯨꯏꯅ ꯅꯣꯛꯂꯨꯗ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ. ꯁꯅꯌꯥꯏ ꯃꯥꯒꯤ ꯍꯛꯇꯛꯇ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯂꯩꯇꯕꯤ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯏꯍꯨꯜ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ. ꯋꯥꯈꯜ ꯃꯀꯥ ꯂꯥꯝꯅ ꯇꯨꯝꯊꯈ꯭ꯔꯦ. ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅꯁꯨ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯁꯨꯝꯂꯒꯦ ꯈꯟꯗꯨꯅ ꯅꯣꯡ ꯀꯧꯕꯤ ꯃꯍꯥꯛꯄꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯨꯊꯍꯜꯂꯛꯏ. ꯅꯣꯡ ꯉꯥꯜꯂꯛꯂꯦ. ꯁꯅꯌꯥꯏ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯌꯦꯅꯈꯥ ꯋꯥꯏ ꯁꯤꯠꯇꯣꯛꯂꯦ. ꯃꯄꯥꯗꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤꯕ ꯑꯣꯏꯕꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ. ꯃꯦꯝꯆꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯏ. ꯏꯕꯨꯡꯉꯣ! ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯋꯥꯏ ꯁꯤꯠꯄꯗ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯤꯃ, ꯈꯨꯠ ꯍꯥꯝꯗꯣꯛꯎꯕꯅꯤ. ꯀꯩꯗꯧꯔꯒꯦ? ꯍꯥꯏ, ꯊꯔꯣꯏ ꯂꯩꯔꯨꯔꯣꯅꯦ. ꯍꯧꯖꯤꯛ ꯉꯟꯅ ꯊꯔꯣꯏꯗꯨ ꯀꯛꯂꯒ ꯊꯝꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯆꯥꯕ ꯌꯥꯔꯣꯏꯅꯤ ꯅꯪꯕꯨ. ꯁꯦ, ꯁꯦꯜꯁꯤꯗ ꯂꯩꯔꯦ. ꯁꯠ ꯆꯠꯂꯨ, ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ. ꯅꯄꯥ ꯉꯁꯤꯗꯤꯅꯦ ꯆꯥꯛ ꯆꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ. ꯁꯠ ꯆꯠꯂꯨꯔꯒꯅꯦ ꯊꯨꯅ ꯍꯜꯂꯛꯎ. ꯆꯠꯂꯨ. ꯍꯣꯏꯕ ꯏꯃꯥ, ꯑꯩꯗ ꯈꯔ ꯊꯨꯅ ꯆꯠꯆꯔꯒꯦ. ꯑꯩꯈꯣꯏ ꯏꯃꯥꯒꯤꯁꯦ ꯊꯑꯣꯏ ꯏꯟꯖꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ. ꯑꯩꯅ ꯆꯪꯈꯣꯟꯕꯤ ꯄꯥꯝꯖꯕꯁꯦ ꯏꯃꯥꯅ ꯈꯪꯈ꯭ꯔꯖꯥꯠꯂꯣ? ꯈꯪꯂꯝꯃꯣꯏꯗ. ꯅꯠꯇ꯭ꯔꯒ ꯂꯦꯟꯕꯗꯪ ꯍꯥꯏꯔꯤꯖꯥꯠꯂ? ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯣꯏ. ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦꯗ. ꯁꯅꯌꯥꯏ ꯂꯝꯕꯤꯗ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ. ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯤ ꯈꯔꯁꯨ ꯊꯔꯣꯏ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄ ꯌꯥꯎꯅꯔꯝꯃꯤ. ꯈꯔ ꯑꯃꯅ ꯂꯩꯕ ꯐꯪꯍꯧꯔꯣꯏ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯆꯠꯄꯁꯨ ꯌꯥꯎꯅꯔꯤ. ꯁꯅꯌꯥꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯥꯏꯅ ꯁꯍꯔ ꯂꯝꯗꯝꯗ ꯃꯥꯒ ꯄꯨꯜꯂꯝꯕ ꯃꯃꯥꯟꯅꯕ ꯈꯔ ꯊꯦꯡꯅꯩ. ꯁꯅꯌꯥꯏ ꯎꯕꯗ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯕꯣꯌꯥꯏꯅ. ꯁꯅꯌꯥꯏ, ꯅꯪꯅ ꯌꯨꯝ ꯍꯣꯡꯉꯦ ꯍꯥꯏꯗꯣ ꯁꯤ ꯈꯨꯜꯁꯤꯗꯔꯣ? ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯔꯤ. ꯅꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯊꯣꯏꯕꯅ, ꯆꯤꯡ ꯃꯌꯥꯁꯤꯗ ꯆꯥꯛ ꯆꯥꯅꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯅꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯃꯐꯝꯁꯤꯗ ꯊꯨꯡꯉꯤ. ꯍꯧꯖꯤꯛꯅ ꯈꯨꯜꯁꯦ ꯁꯨꯝ ꯀꯣꯏꯊꯣꯛꯎꯁꯤ ꯂꯥꯛꯄꯅꯤ. ꯊꯦꯕꯣꯅ, ꯁꯅꯌꯥꯏ, ꯅꯪꯗꯤ ꯅꯁꯛ ꯀꯌꯥꯝ ꯍꯣꯡꯉꯝꯃꯤꯅ. ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯉꯥꯎꯔꯤꯀꯥꯟꯗꯗꯤ ꯅꯁꯥꯒ ꯏꯄꯥ ꯄꯥꯔꯒ ꯃꯤꯕꯨ ꯃꯥꯜꯂꯝꯗꯕꯅꯤ. ꯅꯪꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥ ꯄꯁꯥ ꯀꯩꯝ ꯆꯥꯗ꯭ꯔꯕꯣ? ꯆꯥꯗ꯭ꯔꯦꯗ. ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯇꯞ ꯇꯞꯅ ꯁꯨꯝ ꯊꯥꯞꯇꯣꯔꯕꯅꯤ. ꯅꯣꯏꯗꯤ ꯇꯧꯔꯤꯕꯣ? ꯕꯣꯌꯥꯏꯅ, ꯇꯧꯗ꯭ꯔꯦꯗ. ꯂꯥꯛꯄꯣꯏꯗꯣ ꯃꯣꯏꯗꯤ ꯇꯧꯔꯤꯕꯅꯤ. ꯀꯥꯏꯗꯒꯤ ꯃꯣꯏ ꯈꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨ ꯊꯛꯇ꯭ꯔꯗꯤ ꯃꯁꯥꯗꯣ ꯅꯤꯛꯑꯝꯅꯤ. ꯑꯗꯩ ꯒꯟꯖꯥ ꯑꯃꯨꯛ ꯊꯛꯆꯜꯂꯅꯤ. ꯂꯣꯏꯔꯝꯅꯤ ꯃꯣꯏꯗꯤ. ꯂꯣꯏꯔꯦ ꯍꯥꯏꯌꯦ. ꯁꯅꯌꯥꯏꯅ, ꯑꯩꯈꯣꯏꯁꯨ ꯂꯣꯏꯕ ꯌꯥꯕ ꯂꯣꯏꯔꯀꯥꯟꯗ ꯋꯥꯈꯜ ꯊꯥꯔꯒ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤ. ꯊꯦꯕꯣꯅ, ꯁꯨꯝ ꯀꯥꯟꯗ ꯅꯣꯛꯅꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯣꯛꯅꯗꯣꯏꯅꯣ? ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ? ꯅꯈꯣꯏ ꯌꯨꯝꯅ ꯀꯗꯣꯝꯗ? ꯑꯁꯤꯗꯒꯤ ꯊꯣꯡꯒꯥꯜ 4-5 ꯆꯠꯂꯒ ꯂꯩꯔꯤ. ꯍꯧꯖꯤꯛꯅ ꯏꯃꯥꯅ ꯏꯟꯁꯥꯡ ꯈꯔ ꯂꯩꯔꯨꯁꯨ ꯂꯥꯛꯏ. ꯑꯗꯣ ꯅꯣꯏ ꯀꯥꯏ ꯆꯠꯂꯨꯈꯤꯗꯣꯏꯅꯣ? ꯀꯣꯏꯊꯣꯛꯎꯔꯣ. ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯤ. ꯐꯠ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯄꯨꯟꯁꯤ. ꯑꯩꯈꯣꯏ ꯈꯨꯜꯁꯨ ꯈꯪꯉꯕꯅꯤꯅ ꯂꯥꯛꯄꯗ ꯑꯗꯨꯝ ꯊꯦꯡꯅ ꯌꯥꯏꯗꯅ. ꯊꯣꯏꯕꯅ, ꯍꯣꯏ ꯌꯥꯏ. ꯑꯗꯣ ꯅꯪꯁꯨ ꯆꯠꯊꯣꯛꯎꯔꯣ. ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯀꯣꯏꯊꯣꯛꯈꯤꯒꯦ. ꯍꯣꯏ, ꯆꯠꯂꯤ. ꯅꯨꯄꯤ ꯂꯨꯝꯅ ꯆꯠꯂꯤꯅꯤ ꯀꯥꯏꯅꯒ ꯈꯪꯉꯔꯨ ꯌꯥꯄꯣꯠꯇꯦ. ꯃꯣꯏꯁꯨ ꯏꯟꯅꯔꯛꯀꯦꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯤ. ꯆꯪꯈꯣꯟꯕꯤꯒꯗꯣ ꯃꯣꯏꯗ ꯑꯣꯏꯍꯜꯂꯨ ꯌꯥꯄꯣꯠꯇꯦ. ꯃꯇꯤꯟ ꯇꯥꯈꯩ ꯑꯃꯨꯛ ꯉꯥꯎꯔꯒ ꯂꯩꯈꯤꯗꯣꯏꯅꯤ. ꯂꯝꯆꯠꯇꯤ ꯑꯩꯉꯣꯟꯗ ꯆꯤꯡꯅ ꯂꯣꯏ ꯐꯖꯕꯅꯤꯅ ꯃꯒꯨꯟꯁꯤꯡꯁꯦ ꯈꯪꯉꯦꯕ. ꯁꯅꯌꯥꯏ ꯄ꯭ꯔꯞ ꯂꯥꯛꯏ. ꯆꯪꯈꯣꯟꯕꯤꯁꯨ ꯃꯪꯒꯣꯜꯗ ꯂꯦꯞꯄꯒ ꯁꯅꯌꯥꯏꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ. ꯆꯪꯈꯣꯟꯕꯤꯅ,
ꯉꯁꯤꯗꯤ ꯂꯥꯛꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯑꯁ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯍꯥꯟꯅ ꯍꯪꯂꯨꯗꯅ ꯏꯟꯁꯥꯡꯁꯦ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯏꯕ ꯇꯥꯟ ꯆꯥꯗꯅ ꯏꯔꯥꯡ ꯇꯧꯅꯤꯡꯕ ꯑꯩꯁꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯕꯁꯨ ꯑꯣꯏꯗꯦ ꯂꯥꯛꯑꯦ ꯏꯁꯣꯔꯅꯗꯤ ꯈꯪꯗꯦ ꯈꯪꯕꯖꯥꯠꯅꯤ ꯎꯁꯟꯗꯕ ꯁꯥꯔꯒ ꯂꯩꯊꯣꯛꯀꯦ ꯑꯁ ꯃꯇꯦꯛ ꯁꯤꯞꯇꯪ ꯆꯦꯜꯂꯛꯄꯁꯤꯗ ꯁꯣꯔ ꯇꯠꯂꯒ ꯁꯤꯒꯗꯧꯏ ꯑꯣꯏꯕ ꯆꯪꯈꯣꯟꯕꯤꯁꯤꯡ ꯑꯁꯤꯗꯤ ꯃꯪꯒꯣꯜꯗꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯀꯅꯥ ꯉꯥꯏꯔꯤꯖꯥꯠꯅꯣ ꯃꯣꯏꯁꯦ ꯏꯁꯥꯀꯣꯟꯅ ꯀꯥꯈꯠꯈꯤꯗꯧꯔꯦ ꯑꯁ ꯆꯪꯈꯣꯟꯕꯤ ꯊꯧꯔꯣꯏ ꯈꯤꯇ ꯂꯩꯒꯦ ꯆꯪꯈꯣꯟꯕꯤ ꯇꯞꯅ ꯑꯣꯟꯊꯣꯔꯛꯏ ꯁꯅꯥꯌꯥꯏꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯨꯗꯤ ꯍꯥꯏꯐꯦꯠ ꯊꯤꯖꯤꯟꯒꯦ ꯇꯧꯏ ꯅꯣꯏꯗ ꯂꯥꯛꯄꯗ ꯑꯩꯁꯦ ꯈꯨꯗꯤ ꯑꯗꯨꯝ ꯊꯤꯖꯤꯟꯒꯦ ꯇꯧꯏ ꯊꯔꯣꯏ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯊꯣꯡꯕ ꯑꯣꯏꯅ ꯂꯩ ꯑꯩꯅ ꯉꯔꯥꯡ ꯀꯛꯂꯒ ꯍꯧꯖꯤꯛ ꯑꯌꯨꯛ ꯐꯖꯅ ꯊꯣꯡꯂꯕꯅꯤ ꯇꯥ ꯁꯅꯥꯌꯥꯏ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯑꯣꯏꯅ ꯄꯨꯈꯤꯕ ꯇꯟꯕ꯭ꯔꯣ ꯇꯟꯗꯤ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯊꯣꯡꯉꯛꯀꯦ ꯍꯥꯏꯔꯒ ꯁꯨꯛꯊꯣꯡ ꯊꯣꯡꯉꯛꯇꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯕꯩ ꯂꯩꯔꯝꯃꯤ ꯂꯩꯔꯝꯃꯣ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯈꯣꯟꯕꯤ ꯅꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯥꯇ꯭ꯔ ꯈꯔ ꯆꯥꯎꯕ ꯑꯃꯗ ꯏꯟꯁꯥꯡꯗꯣ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯏ ꯁꯅꯥꯌꯥꯏ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯄꯤꯔꯛꯄꯤꯕ ꯏꯟꯁꯥꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯂꯧꯁꯤꯜꯂꯤ ꯁꯤ ꯂꯩ ꯌꯥꯔꯅꯤꯌꯦ ꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯄꯤꯕꯅꯤ ꯁꯤ ꯂꯧꯖꯔꯣꯏ ꯇꯥꯟ ꯆꯥꯔꯤꯀꯥꯟꯁꯤꯗ ꯑꯩꯕꯨ ꯍꯥꯏꯍꯧꯔꯤꯁꯤꯔꯅꯦ ꯃꯣꯏ ꯃꯄꯥꯗꯨꯕꯨ ꯂꯩꯇꯕ ꯖꯥꯠꯂ ꯑꯩꯗꯤ ꯍꯦꯛꯇ ꯍꯥꯏꯒꯦ ꯆꯪꯈꯣꯟꯕꯤ ꯍꯣꯔꯦꯟ ꯊꯕꯛ ꯁꯪꯉꯗꯤ ꯈꯨꯟꯖꯜꯒꯤ ꯑꯕꯣꯛꯀꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗꯨꯗ ꯊꯣꯛꯂꯛꯑꯣ ꯑꯩꯁꯨ ꯂꯦꯝꯃꯒ ꯊꯣꯛꯂꯛꯀꯦ ꯇꯟꯕ꯭ꯔꯥ ꯇꯟꯗꯤꯌꯦ ꯍꯣꯔꯦꯟ ꯏꯇꯥ ꯂꯩꯁꯅꯥꯒ ꯏꯕꯥꯅꯤ ꯊꯣꯛꯂꯛꯀꯦ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦ ꯍꯣꯏ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄ ꯀꯥꯎꯅꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯄꯤꯔꯛꯏ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝ ꯌꯧꯅꯕ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯁꯅꯥꯌꯥꯏ ꯃꯌꯨꯝ ꯇꯥꯟꯅ ꯍꯣꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯪꯈꯣꯟꯕꯤꯁꯨ ꯅꯣꯛꯂꯒ ꯌꯦꯡꯖꯍꯧꯏ ꯁꯅꯥꯌꯥꯏ ꯃꯥꯅ ꯍꯥꯏꯗꯣꯛꯇꯅ ꯂꯣꯟꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯇꯧꯕꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯁꯨ ꯏꯪꯒꯤꯠꯇꯨꯅ ꯄꯥꯟꯈꯤꯕꯅꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯒ꯭ꯔꯤꯒ꯭ꯔꯤ ꯇꯛꯄꯒꯤ ꯃꯍꯨꯠ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯇꯧꯔꯒ ꯃꯄꯥꯟ ꯊꯣꯡꯗ ꯐꯣꯡꯗꯣꯛꯇꯕꯁꯤꯡꯅꯁꯨ ꯃꯍꯦꯜꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯍꯦꯟꯕꯁꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯊꯃꯣꯏ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯈꯤ ꯈꯨꯜꯒꯤ ꯄꯥꯈꯪꯈꯩꯗꯤ ꯁꯅꯥꯌꯥꯏꯗ ꯀꯜꯂꯛꯄꯁꯨ ꯐꯥꯎꯅꯔꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯒ ꯂꯩꯁꯅꯥꯒꯗꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯨꯗ ꯐꯝꯂꯤ ꯂꯦꯝꯕꯗꯨ ꯃꯊꯟꯇ ꯂꯝꯄꯥꯛꯇꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯖꯔꯤ ꯑꯁ ꯂꯩꯁꯅꯥ 이번이 ꯆꯦꯜꯂꯁꯤꯗ ꯁꯅꯥꯌꯥꯏ ꯍꯣꯏꯗꯤ ꯐꯥꯒꯤꯗꯒꯤ ꯄꯠ ꯀꯩ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯪꯅ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯐꯥꯎ ꯊꯑꯣꯏꯅ ꯇꯥꯕꯤꯗꯦ ꯇꯥꯂꯦꯝꯕ ꯅꯪ ꯌꯥꯝ ꯂꯦꯝꯗꯕ ꯇꯧꯅꯨꯀꯣ 이번이 ꯍꯧꯖꯤꯛ ꯆꯦꯜꯂꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯐꯔꯦ ꯉꯁꯤꯗꯒꯤ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩꯅꯗꯤ ꯅꯪꯅ ꯐꯅꯦꯛ ꯇꯥꯎꯕꯗꯨꯗ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯅ ꯂꯧꯕꯤꯒꯦ ꯈꯟꯕꯩ ꯋꯥꯅꯤ ꯁꯤꯗ ꯅꯪꯅ ꯁꯛ ꯌꯥꯝ ꯀꯥꯛꯄ ꯁꯥꯖꯤꯜꯂꯛꯏꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯈꯤꯕꯗ ꯅꯪ ꯆꯥ ꯂꯩꯖꯧꯁꯅꯤꯅ ꯍꯦꯔꯥ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯁꯣꯝꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯗꯃꯥꯠ ꯍꯧꯔꯀꯥꯟꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕ ꯀꯥꯏ ꯌꯦꯡ ꯅꯝꯕꯤꯗꯣ ꯀꯣꯊꯣꯛꯇꯧ ꯑꯗꯨꯗꯤ ꯆꯦꯜꯂꯁꯤ ꯆꯩꯁꯦ ꯁꯨꯝ ꯌꯥꯝꯁꯤꯜꯂꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏꯁꯦ ꯅꯪ ꯑꯉꯥꯡ ꯆꯥꯔꯒ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯔꯣ ꯃꯇꯝ ꯈꯔ ꯉꯥꯏꯈꯣꯕ ꯏꯇꯥ ꯆꯪꯈꯣꯟꯕꯤꯗꯣ ꯇꯥ ꯁꯅꯥꯌꯥꯏ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯑꯒ ꯍꯥꯏꯅꯔꯝꯃꯤ ꯃꯥꯁꯨ ꯀꯨꯏꯗꯧ ꯃꯥꯟꯗꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯍꯥꯟꯅ ꯌꯥꯎꯈꯤꯌꯦꯕ ꯑꯗꯨꯒ ꯇꯞꯅ ꯀꯣꯟꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯣꯡꯁꯦꯕ ꯌꯥꯏꯗꯅꯀꯣ ꯌꯥꯏ ꯑꯗꯣ ꯁꯅꯥꯌꯥꯏꯁꯦ ꯐꯖꯅꯗꯤ ꯍꯣꯡꯉꯤ ꯍꯥꯟꯅꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯕꯅꯤ ꯆꯪꯈꯣꯟꯕꯤꯁꯦ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯣꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯏ ꯃꯑꯣꯡ ꯃꯇꯧꯁꯦ ꯂꯣꯏ ꯍꯣꯡꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯃꯌꯥꯏꯁꯦ ꯀꯟꯗꯤ ꯀꯟꯕꯖꯥꯠꯅꯤ ꯑꯣ ꯅꯨꯄꯤꯅ ꯅꯠꯇꯤꯌꯦ ꯈꯪꯉꯕ ꯐꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯑꯣꯏꯔꯁꯨ ꯅꯨꯄꯤꯗꯨ ꯐꯅ ꯁꯦꯝꯗꯣꯛꯑꯁꯨꯅꯦ ꯅꯨꯄꯥ ꯃꯆꯥꯅ ꯍꯣꯡꯗꯔꯣꯏ ꯈꯟꯈ꯭ꯔꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯣꯏ ꯁꯦꯝꯗꯣꯛꯄ ꯍꯥꯏꯁꯦ ꯅꯨꯄꯥ ꯃꯆꯥꯅ ꯃꯊꯟꯇ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯒꯤ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯃꯊꯟꯇ ꯁꯦꯝꯗꯣꯛꯆꯔꯛꯇꯧꯕ ꯈꯪꯉꯕ ꯂꯦꯝꯐꯨ ꯑꯄꯠꯄ ꯃꯥꯟꯕ ꯍꯩꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯀꯥꯟꯗꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯝꯄꯥꯛꯁꯤꯗ ꯀꯨꯏꯅ ꯁꯨꯝ ꯐꯝꯖꯤꯜꯂꯗꯤ ꯀꯛꯐꯩ ꯆꯤꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯈꯣꯡ ꯃꯌꯥꯗ ꯀꯛꯐꯩ ꯑꯃ ꯆꯤꯛꯇꯧ ꯇꯧꯔꯝꯕꯅꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯁꯤ ꯍꯣꯏ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯪꯈꯣꯟꯕꯤ ꯑꯃꯗꯤ ꯁꯅꯥꯌꯥꯏꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯁꯅꯥꯌꯥꯏꯒꯨꯝꯅ ꯅꯤꯁꯥꯗ ꯉꯥꯎꯗꯨ ꯂꯩꯔꯝꯕ ꯋꯥꯈꯜ ꯇꯥꯗꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯝꯕ ꯀꯌꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯒꯤꯗꯃꯛ ꯁꯦꯝꯗꯣꯛꯂꯒ ꯋꯥꯈꯜ ꯇꯥꯈꯤ ꯃꯤꯁꯨ ꯌꯥꯎꯈꯤꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅꯕ ꯂꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯤ ꯐꯠꯇ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯄ ꯉꯝꯃꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯐꯕ ꯂꯝꯕꯤꯗꯒꯤ ꯐꯠꯇꯕ ꯂꯝꯕꯤꯗꯗꯤ ꯆꯠꯀꯨꯝꯁꯤ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯁꯣꯏꯕ
ꯐꯠꯇꯕ ꯀꯌꯥ ꯁꯦꯝꯗꯣꯛꯇꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯨꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯁꯦꯝꯗꯣꯛꯄꯗ ꯑꯀꯤꯕ ꯂꯩꯔꯣꯏꯁꯤ꯫ ꯁꯅꯌꯥꯏꯒꯨꯝꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯤ ꯐꯠꯇ ꯄꯨꯝꯕ ꯊꯥꯗꯣꯛꯃꯤꯟꯅꯁꯤ, ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ꯫